ꯃꯤꯁꯤꯡ ꯂꯥꯏꯐ ꯀ ꯑꯃꯇ ꯂꯥꯛꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯥꯏ ꯀꯥꯏ ꯃꯥꯡꯅꯈ꯭ꯔꯒꯦ ꯃꯌꯥꯝ ꯑꯦꯍꯦ ꯏꯆꯦ ꯂꯥꯛꯑꯦ ꯅꯥꯎꯔꯦꯝ ꯔꯞꯅꯥ ꯏꯆꯦ ꯂꯥꯛꯑꯦ ꯍꯥꯏ ꯗꯗꯥ ꯍꯥꯏ ꯏꯆꯟ ꯁꯣꯔꯤ ꯑꯩ ꯑꯗꯨꯝ ꯏꯆꯟ ꯀꯧꯔꯒꯦꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯆꯦ ꯕꯦꯝꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯑꯩ ꯈꯪꯕꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯏꯆꯟ ꯀꯧꯔꯒꯦ ꯆꯍꯤꯁꯨ ꯑꯩꯅ ꯍꯜꯂꯝꯒꯅꯤ ꯅꯥꯎꯔꯦꯝ ꯔꯠꯅꯥ ꯏꯆꯟ ꯍꯥꯏ ꯗꯗꯥ ꯑꯩꯅ ꯍꯥꯜꯂꯦ ꯍꯥꯜꯂꯦ ꯔꯠꯅꯥ ꯏꯆꯟ ꯒꯤꯇꯥꯟꯖꯂꯤ ꯂꯥꯛꯑꯦ ꯍꯥꯏ ꯗꯗꯥ ꯍꯥꯏ ꯏꯆꯟ ꯏꯆꯦ ꯅꯠꯇꯦ ꯏꯆꯟ ꯑꯣꯏꯅ ꯑꯗꯨꯝ ꯀꯧꯔꯒꯦ ꯏꯆꯦ ꯅꯠꯇꯦ ꯍꯥꯏꯁꯤ ꯀꯅꯥ ꯕ꯭ꯔꯣ ꯑꯣꯏꯔꯖꯥꯠꯂꯣ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯀꯔꯤ ꯍꯥꯏꯅꯣ ꯆꯥꯗꯔꯛꯑꯣ ꯍꯥꯏꯔꯣ ꯏꯆꯟ ꯀꯧꯋꯣ ꯑꯩꯁꯨ ꯏꯆꯟ ꯀꯧꯒꯦ ꯈꯜꯂꯝꯃꯤꯃꯤ ꯏꯕꯥꯏ ꯂꯥꯛꯑꯦ ꯏꯕꯥꯏ ꯁꯠꯇꯖꯤꯠ ꯂꯥꯛꯑꯦ ꯁꯩꯇꯖꯤꯠ ꯂꯥꯛꯑꯦ ꯉꯥꯏꯕꯗ ꯉꯥꯏꯕꯗ ꯀꯥꯡ ꯆꯤꯛꯂꯦ ꯍꯥꯏ ꯑꯣ ꯑꯣꯂꯥꯡꯊꯥꯅꯤꯅ ꯀꯥꯡ ꯈꯔꯗꯤ ꯆꯤꯛꯑꯅꯤ ꯑꯩꯁꯨ ꯍꯧꯔꯤꯃꯤ ꯈꯔ ꯇꯧꯔꯦ ꯅꯪ ꯇꯧꯔꯦ ꯑꯩ ꯂꯥꯛꯑꯦ ꯌꯨꯄꯥ ꯑꯅꯤꯇꯥ ꯏꯆꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯗꯃꯛꯇ ꯑꯅꯤꯇꯥ ꯏꯆꯦ ꯑꯃ꯭ꯔꯤꯇꯥ ꯂꯥꯛꯑꯦ ꯍꯥꯏ ꯍꯥꯏ ꯑꯃ꯭ꯔꯤꯇꯥ ꯀꯤꯠ ꯀꯤꯠ ꯕꯥꯕꯨ ꯏꯆꯦ ꯂꯥꯛꯑꯦ ꯇꯦꯁꯇꯤ ꯏꯆꯦ ꯂꯥꯛꯑꯦ ꯀꯤꯠ ꯀꯤꯠ ꯕꯥꯕꯨ ꯍꯥꯏꯈꯔꯦ ꯀꯤꯠ ꯀꯤꯠ ꯕꯥꯕꯨꯅꯤ ꯀꯤꯠ ꯀꯤꯠ ꯕꯥꯕꯨꯁꯦ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯔꯦ ꯚꯤꯗꯤꯑꯣ ꯀꯦꯟꯁꯦꯜ ꯑꯣꯏꯅ ꯊꯋꯥꯏ ꯆꯥꯛꯇꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯐ ꯑꯣꯏꯅ ꯂꯥꯛꯆꯔꯤꯁꯤꯅꯤ ꯅꯨꯃꯤꯠꯀꯤ ꯆꯥꯕ ꯍꯣꯠꯅꯕꯗ ꯄꯨꯛꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯅꯣꯏꯔꯤꯉꯩꯗ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯃꯔꯤꯅꯤꯗꯩ ꯚꯤꯗꯤꯑꯣ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯅꯨ ꯏꯆꯟ ꯀꯧ ꯍꯥꯏꯕ ꯑꯣ ꯆꯨꯝꯃꯦ ꯔꯠꯅꯥ ꯏꯆꯟ ꯑꯩꯁꯨ ꯏꯆꯟ ꯑꯣꯏꯅ ꯀꯧꯒꯦ ꯈꯜꯂꯤꯃꯤ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯕꯦꯝꯂꯩꯒꯤ ꯏꯆꯦꯅ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯕꯦꯝꯂꯩꯒꯤ ꯀꯩ ꯍꯥꯏꯗꯤ ꯏꯅꯥꯎꯅꯨꯄꯤꯅ ꯈꯪꯕꯗꯒꯤꯗꯤ ꯑꯗꯨꯝ ꯏꯆꯟ ꯀꯧꯖꯔꯒꯦ ꯑꯗꯣ ꯕꯦꯝꯂꯩꯗꯗꯤ ꯑꯩꯅ ꯏꯆꯦ ꯀꯧꯕꯅꯤꯅ ꯃꯉꯣꯟꯗꯁꯨ ꯅꯣꯡꯃ ꯍꯥꯏꯗꯣꯛꯀꯦ ꯀꯧꯔꯤꯃꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯁꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯕ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯆꯍꯤ ꯆꯠꯂꯕꯅꯤꯅ ꯃꯌꯥꯝꯗ ꯏꯆꯟꯒ ꯏꯆꯦ ꯀꯧꯕꯗꯣ ꯑꯩꯁꯨ ꯏꯀꯥꯏꯔꯛꯄ ꯌꯥꯎꯕ ꯑꯗꯨꯝ ꯆꯍꯤ ꯑꯍꯟ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯏꯆꯦ ꯀꯧꯃꯦꯕ ꯑꯍꯥꯟꯕꯗ ꯑꯩꯅ ꯏꯆꯦ ꯀꯧꯔꯝꯕꯅꯤꯅ ꯍꯧꯖꯤꯛꯇꯒꯤ ꯔꯠꯅꯥ ꯏꯆꯟ ꯔꯠꯅꯥꯁꯦ ꯑꯩꯅ ꯏꯆꯟ ꯑꯣꯏꯅ ꯀꯧꯖꯔꯦ ꯉꯁꯤꯗꯒꯤ ꯒꯤꯇꯥꯟꯖꯂꯤ ꯀꯔꯤꯒꯤꯅꯣ ꯃꯦꯁꯦꯖ ꯀꯛꯊꯠꯄꯤꯔꯤꯗꯣ ꯄ꯭ꯔꯦꯃꯤ ꯂꯥꯛꯑꯦ ꯗꯗꯥ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯕ ꯗꯗꯥ ꯆꯥꯗ꯭ꯔꯤ ꯔꯠꯅꯥ ꯏꯆꯟ ꯆꯥꯛ ꯃꯥꯡꯗ ꯂꯩꯖꯔꯤ ꯀꯦꯃꯦꯔꯥꯁꯦ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯀꯅꯤ ꯌꯦꯡꯗꯨ ꯆꯥꯛ ꯃꯥꯡ ꯑꯣꯟꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯥꯛ ꯃꯥꯡꯗ ꯂꯩꯖꯔꯤꯗꯨ ꯆꯥꯛꯁꯤꯒ ꯂꯩꯖꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯁꯤ ꯆꯥꯛ ꯑꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯒꯦ ꯇꯧꯔꯛꯄꯅꯤꯗꯨ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯁꯤꯒꯁꯨ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯑꯆꯧꯕꯤ ꯑꯅꯤ ꯑꯃ ꯆꯤꯛꯀꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯤꯗꯣ ꯀꯩꯒꯤꯅꯣꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯀꯦꯟꯁꯦꯜ ꯑꯣꯏꯃꯟꯈꯤꯅ ꯑꯗꯨꯝ ꯂꯥꯏꯐꯇ ꯑꯣꯏꯅ ꯆꯥꯔꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒꯦ ꯇꯧꯔꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯗꯗꯥ ꯑꯦꯜꯕꯤꯗ ꯃꯤ ꯑꯅꯤ ꯖꯣꯏꯟ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯖꯣꯏꯟ ꯇꯧꯕ ꯌꯥꯕꯅꯤ ꯑꯅꯤ ꯑꯗꯣ ꯃꯤ ꯇꯔꯥꯃꯥꯊꯣꯏ ꯑꯣꯟꯂꯤ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯑꯦ ꯇꯔꯥꯃꯥꯊꯣꯏ ꯂꯥꯛꯑꯦ ꯇꯔꯥꯇꯔꯨꯛ ꯁꯨꯔꯦ ꯍꯧꯖꯤꯛ ꯏꯕꯥꯏ ꯂꯥꯏꯛ ꯑꯅꯤ ꯂꯥꯏꯛ ꯇꯨ ꯅꯆꯥꯅꯨꯄꯤꯅ ꯀꯧꯔꯤ ꯄꯄꯥ ꯄꯄꯥ ꯍꯥꯏꯅ ꯈꯨꯝꯗꯦ ꯍꯥꯏꯅ ꯁꯥꯎꯈꯔꯦ ꯄꯣꯇꯣ ꯕꯕꯥ ꯈꯨꯝꯃꯤꯁꯤꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯇꯧꯖꯔꯕꯣ ꯂꯥꯏꯐ ꯆꯠꯂꯕ ꯎꯗꯥꯎꯗ ꯑꯝꯕꯤꯇꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯏꯆꯥ ꯅꯨꯄꯤꯅ ꯀꯧꯏ ꯌꯥꯏ ꯑꯩꯉꯣꯟꯗ ꯑꯗꯣ ꯈꯨꯝꯗꯦ ꯍꯥꯏꯅ ꯁꯥꯎ ꯌꯥꯏ ꯄꯣꯇꯣ ꯅꯣꯡꯃ ꯑꯩ ꯅꯨꯄꯤꯒꯩꯁꯨ ꯖꯣꯏꯟ ꯇꯧꯔꯛꯀꯅꯤ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏ ꯃꯣꯏ ꯇꯨꯝꯃꯝꯃꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯃꯨꯡꯗ ꯆꯥ ꯊꯣꯛꯅ ꯍꯤꯞꯅꯔꯝꯃꯅꯤ ꯗꯗꯥ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯑꯣ ꯄꯤꯔꯛꯀꯦ ꯕ꯭ꯂꯨꯁꯦ ꯀꯃꯥꯏꯅ ꯄꯤꯕꯅꯣ ꯑꯩꯁꯨ ꯑꯃꯨꯛ ꯀꯥꯎꯏ ꯕ꯭ꯂꯨ ꯄꯤꯕꯁꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨꯗ ꯏꯆꯟ ꯔꯠꯅꯥ ꯏꯆꯟ ꯑꯩꯁꯨ ꯄꯣꯛꯈꯥꯏꯔꯦ ꯏꯆꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯝ ꯋꯥꯕꯅꯤ ꯗꯗꯥ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯒꯦ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯃꯥꯡꯗ ꯂꯩꯔꯤ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯍꯥꯎꯅꯤꯌꯦ ꯃꯊꯦꯜ ꯍꯥꯎꯅꯤꯌꯦ ꯃꯊꯦꯜꯁꯦ ꯍꯥꯎꯅꯤ ꯆꯥꯗ꯭ꯔꯤ ꯀꯤꯠ ꯀꯤꯠ ꯌꯥꯎ ꯀꯩꯅꯣ ꯀꯤꯠ ꯀꯤꯠ ꯌꯥꯎ ꯍꯥꯊꯔꯣ ꯗꯗꯥ ꯑꯩ ꯆꯥꯛꯁꯤꯗꯤ ꯗꯗꯥꯒꯤ ꯆꯥꯛꯁꯤꯗꯤ ꯌꯥꯝꯃꯤꯍꯦ ꯆꯥꯛ ꯌꯥꯝꯃ ꯗꯗꯥ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯒꯤꯇꯥꯟꯖꯂꯤ ꯏꯆꯟ ꯄ꯭ꯔꯦꯃꯤ ꯏꯆꯟ ꯀꯩꯅꯣ ꯀꯩ ꯌꯥꯏ ꯈꯪꯉꯤ ꯑꯗꯣ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯑꯣꯍꯣ ꯖꯣꯏꯟ ꯇꯧꯔꯛꯄꯗꯣ ꯍꯧꯖꯤꯛ ꯌꯥꯔꯔꯣꯏ ꯖꯣꯏꯟ ꯇꯧꯕꯒꯤꯗꯣ ꯁꯦ ꯖꯣꯏꯟ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯁꯦꯝꯍꯧꯕ ꯇꯥꯕ ꯑꯩꯗꯤ ꯁꯤꯡꯒꯜ ꯑꯣꯏꯅ ꯆꯠꯂꯦꯕ ꯍꯧꯖꯤꯛꯗꯣꯒꯤꯅꯕ ꯖꯣꯏꯟ ꯇꯧꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯑꯍꯥꯟꯕꯗ
ꯑꯍꯥꯟꯕꯗꯩ ꯄꯥꯎ ꯐꯥꯎꯅꯕ ꯃꯊꯧ ꯇꯥꯏꯗꯣꯏꯗꯣ ꯑꯩ ꯁꯤꯡꯒꯜ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯅꯣꯞꯇꯤ ꯅꯩꯔꯦ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯣꯕꯤꯟ ꯄꯣꯠꯇꯣ ꯑꯩ ꯏꯆꯥꯅꯨꯄꯤꯗ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯄꯣꯠꯇꯣ ꯀꯧ ꯌꯥꯕ ꯍꯔꯥꯎꯈꯔꯦ ꯅꯆꯥꯅꯨꯄꯤ ꯊꯦꯡꯀ꯭ꯌꯨ ꯄꯣꯠꯇꯣ ꯑꯝꯕꯤꯇꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯝꯕꯤꯇꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯤ ꯏꯆꯟꯅ ꯔꯠꯅꯥ ꯏꯆꯟꯅ ꯆꯦꯅꯦꯜꯒꯤ ꯃꯤꯡꯗ ꯆꯪꯉꯣ ꯁꯦꯀꯦꯟꯒꯤꯗꯨꯒ ꯀ꯭ꯂꯤꯛ ꯇꯧ ꯑꯣ ꯀꯥꯏ ꯁꯦꯀꯦꯟꯗꯔꯤ ꯔꯤꯄꯣꯔꯠꯅꯤ ꯂꯩꯔꯤꯁꯦ ꯐꯥꯔꯁꯇ ꯏꯁꯦ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯔꯤꯃꯨꯚ ꯂꯩꯇꯦ ꯁꯤꯒ ꯅꯣꯃꯤ ꯆꯟ ꯂꯥꯛꯑꯦ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯆꯟ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯃꯥꯡꯗ ꯂꯩꯖꯔꯤ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯣꯃꯤ ꯏꯆꯟꯒꯤ ꯅꯣꯃꯤ ꯏꯆꯟꯒꯤ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯂꯥꯏꯐꯇ ꯆꯥꯛ ꯆꯥꯕꯤꯔꯣ ꯍꯥꯏꯅ ꯑꯗꯨ ꯂꯥꯏꯐꯇ ꯆꯥꯛ ꯆꯥꯕꯩꯗꯃꯛꯇ ꯁꯤꯒ ꯂꯩꯖꯔꯦ ꯀꯔꯤ ꯍꯩꯖꯥꯡ ꯍꯥꯏꯗꯤ ꯁꯤꯁꯦ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯉꯥ ꯃꯆꯥꯒ ꯀꯩꯅꯣꯒ ꯖꯦꯟꯁꯤꯟꯒ ꯉꯥ ꯃꯆꯥꯒ ꯊꯣꯡꯕ ꯑꯁꯤꯒ ꯆꯥꯛ ꯂꯩꯖꯔꯦ ꯑꯁꯤꯒ ꯉꯥ ꯃꯆꯥꯒ ꯖꯦꯟꯁꯤꯟꯒ ꯊꯣꯡꯕ ꯀꯨꯝ ꯂꯧꯖꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯦ ꯀꯩꯅꯣ ꯂꯩꯖꯔꯦ ꯃꯣꯔꯣꯛ ꯑꯆꯧꯕꯤ ꯂꯩꯔꯦ ꯉꯁꯤ ꯃꯊꯦꯜꯃꯧ ꯇꯧꯗ꯭ꯔꯦ ꯊꯋꯥꯏ ꯆꯥꯛꯃꯟꯒꯤꯅ ꯃꯊꯦꯜꯒ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤ ꯉꯁꯥꯏ ꯕꯥꯔꯣꯇ ꯐꯖꯅ ꯇꯧꯅ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯀꯩꯅꯣ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯦꯟꯁꯦꯜ ꯑꯣꯏꯈꯤꯕ ꯊꯋꯥꯏ ꯌꯥꯝ ꯆꯥꯏ ꯑꯣꯐꯤꯁꯇ ꯅꯠꯇꯦ ꯑꯣꯐꯤꯁꯀꯤ ꯃꯅꯥꯛꯀꯤ ꯔꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯍꯌꯦꯡꯗꯤ ꯉꯥ ꯃꯔꯨꯝꯒ ꯁꯣꯏꯕꯨꯝꯒ ꯁꯤꯡꯖꯨꯒ ꯀꯥꯡꯁꯣꯏꯒ ꯆꯥꯔꯛꯑꯣ ꯍꯣꯏ ꯑꯗꯣ ꯁꯣꯏꯕꯨꯝꯗꯤ ꯈꯪꯗ꯭ꯔꯤ ꯑꯩ ꯀꯩꯅꯣ ꯇꯧꯋꯦꯕ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯁꯤ ꯆꯠꯄ ꯃꯇꯝ ꯐꯪꯗꯦ ꯆꯠꯄ ꯃꯇꯝ ꯐꯪꯉ ꯑꯗꯨꯝ ꯂꯩꯔꯛꯀꯦ ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯤ ꯕꯣꯁꯇꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠ ꯐꯪꯕ ꯈꯔ ꯋꯥꯏ ꯏꯌꯥꯝꯕꯁꯦ ꯀꯥꯏꯒꯤꯅꯣ ꯑꯩꯁꯦ ꯍꯤꯡꯂꯥꯒꯤꯅꯤ ꯀꯁꯥꯔ ꯍꯤꯡꯂꯥꯏꯗꯨꯒꯤꯅꯤ ꯌꯥꯝ ꯆꯥꯕ ꯉꯝꯕꯗꯨꯅꯕꯨ ꯃꯨꯛꯕꯥꯡ ꯑꯣꯏꯔꯤꯕꯅ ꯆꯨꯝꯃꯤ ꯌꯥꯝ ꯆꯥꯕꯗꯨꯅ ꯃꯨꯛꯕꯥꯡ ꯑꯣꯏꯔꯤꯃꯤꯗꯣꯁꯨ ꯋꯥꯗꯤ ꯋꯥꯏ ꯀꯩꯗꯧꯅꯤ ꯗꯥꯛꯇꯔ ꯀ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯚꯥꯏ ꯗꯥꯛꯇꯔ ꯀ ꯃꯥꯜꯂꯕ ꯑꯩꯁꯦ ꯏꯁ ꯀꯩꯅꯣ ꯍꯦꯛ ꯀꯤꯗꯨꯝ ꯀꯤꯖꯜꯂꯛꯑꯦ ꯆꯥꯛ ꯃꯌꯥꯝꯗꯣ ꯆꯥꯕ ꯉꯝꯗꯣꯏꯕꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯀꯤꯠ ꯌꯥꯋꯥ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ ꯂꯥꯛꯑꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯣ ꯑꯩꯗꯤ ꯉꯁꯤ ꯑꯣꯍꯣ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕꯩ ꯋꯥꯅꯤ ꯑꯣ ꯑꯁꯨꯃꯥꯏꯅ ꯁꯤꯡꯒꯜꯗ ꯆꯠꯂ ꯌꯥꯔꯣꯏꯗꯣ ꯗꯕꯜꯗ ꯆꯠꯇꯣꯏ ꯃꯤꯗꯣ ꯉꯁꯤꯗꯤ ꯅꯩꯗꯣꯔꯤ ꯕ꯭ꯔꯣ ꯂꯥꯏꯐ ꯃꯨꯛꯕꯥꯡ ꯅꯩꯗꯣꯔꯤ ꯑꯩ ꯆꯥꯛꯇꯤ ꯆꯥꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯝꯒꯗꯧ ꯃꯑꯣꯡ ꯃꯥꯟꯗ꯭ꯔꯦ ꯆꯥꯛ ꯂꯩꯔꯤꯁꯦ ꯆꯥꯕ ꯀꯩꯅꯣꯗꯤ ꯑꯩ ꯉꯁꯥꯏ ꯕꯥꯔꯣꯗ ꯄꯨꯡ 2ꯗ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯈꯤꯗꯣꯏꯁꯨ ꯀꯦꯟꯁꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯦꯟꯁꯦꯜ ꯑꯣꯏꯒꯗꯧꯅꯤ ꯄꯨꯛꯇꯗꯤ ꯄꯨꯛ ꯊꯜꯂ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯊꯦꯜꯗꯤ ꯌꯥꯝꯃꯤꯍꯦ ꯃꯊꯦꯜ ꯌꯥꯝꯗꯦ ꯉꯥ ꯃꯆꯥ ꯊꯣꯡꯕꯇꯅꯤ ꯃꯤꯃꯤ ꯁꯤꯡꯖꯨꯇꯅꯤ ꯔꯠꯅꯥ ꯏꯆꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯏꯆꯦꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯚꯤꯗꯤꯑꯣ ꯀꯦꯟꯁꯦꯜ ꯀꯃꯥꯏ ꯑꯣꯏꯈꯤꯅꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯒꯤ ꯃꯤꯒ ꯃꯥꯟꯅꯔꯣꯏ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯑꯩꯒꯤ ꯑꯣꯄꯟ ꯀꯦꯃꯦꯔꯥꯗ ꯁꯦꯝꯕꯅꯤ ꯑꯩꯒꯤ ꯚꯣꯏꯁ ꯃꯥꯏꯛꯀꯤꯗꯃꯛꯇ ꯁꯦꯝꯕꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯥꯏꯛꯁꯦ ꯑꯩꯅ ꯂꯧꯔ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯦꯞ ꯇꯧꯕ ꯃꯇꯝꯗ ꯏꯔꯣꯔ ꯊꯣꯛꯄ ꯍꯦꯛꯇ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯇꯪ ꯁꯦꯞ ꯇꯧꯕ ꯌꯥꯗꯕ ꯑꯁꯤꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯣ ꯃꯣꯕꯥꯏꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯅꯠꯇꯦ ꯁꯤꯁꯦ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯐꯥꯏꯜꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯀꯦꯃꯦꯔꯥꯗꯩ ꯀꯥꯞꯄꯒꯅ ꯃꯥꯏꯛꯀꯤ ꯁꯥꯎꯟꯁꯦ ꯂꯧ ꯌꯥꯔꯣꯏꯕ ꯈꯪꯗꯕ ꯃꯤ ꯈꯔꯗꯤ ꯅꯣꯔꯃꯦꯜ ꯀꯦꯃꯦꯔꯥꯗꯒꯤ ꯃꯥꯏꯛ ꯄꯥꯟꯁꯤꯜꯂꯒ ꯑꯗꯨꯝ ꯁꯦꯝꯃꯝꯒꯅꯤ ꯑꯗꯣ ꯃꯥꯏꯛꯀꯤ ꯁꯥꯎꯟ ꯆꯠꯂꯣꯏ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯁꯥꯎꯟ ꯆꯠꯂꯤꯃꯤ ꯑꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯏꯛ ꯄꯥꯟꯗꯕꯅ ꯐꯩꯌꯦꯕ ꯃꯥꯏꯛ ꯄꯥꯟꯗꯕꯅ ꯑꯩ ꯁꯦꯝꯕ ꯉꯝꯃꯦꯕ ꯆꯥꯕꯗꯩ ꯃꯀꯣꯟ ꯊꯣꯛꯄ ꯈꯔ ꯋꯥꯠꯂꯤꯑꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯏꯛ ꯄꯥꯟꯕ ꯌꯥꯅꯤ ꯋꯥ ꯉꯥꯡꯕꯗꯗꯤ ꯃꯥꯏꯛ ꯃꯊꯧ ꯇꯥꯗꯦꯕ ꯏꯁꯥꯅ ꯄꯣꯛꯄꯗ ꯌꯥꯎꯔꯛꯑꯦ ꯃꯥꯏꯛꯁꯤꯗꯤ ꯉꯥꯡꯕꯗ ꯀꯤꯠ ꯌꯥꯎ ꯀꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯣ ꯁꯩꯇꯖꯤꯠ ꯅꯪ ꯎꯔꯒ ꯀꯃꯦꯟ ꯁꯩꯇꯖꯤꯠ ꯅꯪ ꯎꯔꯒ ꯀꯃꯦꯟ ꯄꯥꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯑꯦ ꯀꯔꯤ ꯀꯃꯦꯟ ꯄꯥꯈꯤꯕꯖꯥꯠꯅꯣ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯦ ꯕꯦꯝꯂꯩꯅ ꯊꯣꯡꯉꯤ ꯑꯠꯆꯥ ꯆꯦ ꯕꯦꯝꯂꯩꯅ ꯊꯣꯡꯉꯤ ꯍꯥꯏꯔꯦ ꯍꯣꯏ ꯏꯆꯦ ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯪꯒꯤ ꯍꯤꯟꯖꯥꯡꯗꯣ ꯑꯃꯗꯣ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯉꯥ ꯃꯆꯥ ꯍꯥꯎꯅꯤ ꯗꯗꯥ ꯍꯥꯎꯅꯤ ꯆꯥꯗ꯭ꯔꯦꯁꯨ ꯔꯠꯅꯥ ꯏꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯉꯥ ꯊꯣꯡꯉꯤ ꯍꯥꯏꯔꯦ ꯃꯤꯅ ꯉꯥ ꯊꯣꯡꯉꯤ ꯍꯥꯏꯔ ꯀꯩꯅꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯌꯥꯝꯕ ꯅꯃꯁꯇꯦ ꯑꯅꯨꯁꯀꯥꯅ ꯅꯃꯁꯇꯦ ꯏꯆꯟ ꯏꯌꯥꯝꯕꯒꯤ ꯁꯛꯁꯦ ꯔꯧ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯀꯤꯠ ꯌꯥꯎ ꯑꯝꯇ ꯇꯧꯔꯛꯀꯅꯤ ꯆꯥꯛ ꯃꯥꯡꯗ ꯂꯩꯖꯔꯤ ꯁꯅꯥꯃꯁꯤ ꯏꯁ ꯕꯦꯛ ꯊꯦꯡꯀ꯭ꯌꯨ ꯑꯣꯍꯣ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯏꯆꯟ ꯂꯥꯛꯆꯔꯦ ꯏꯆꯟ ꯂꯥꯛꯆꯔꯦ ꯁꯩꯇꯗꯤ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯁꯩꯇꯗꯤ ꯏꯕꯥꯏ ꯁꯩꯇꯗꯤ ꯏꯆꯦ ꯀꯩ ꯀꯧꯏꯅꯣ ꯏꯕꯥꯏꯅꯤ ꯁꯩꯇꯖꯤꯠꯇꯣ ꯀꯩꯅꯣꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯤ ꯚꯤꯗꯤꯑꯣ ꯃꯥꯡꯕꯁꯦ ꯍꯥꯏ ꯀꯥꯟꯅꯗꯦ ꯅꯨꯃꯤꯠ 4ꯅꯤꯗꯩ ꯊꯋꯥꯏꯒ ꯆꯥꯏ ꯃꯣꯕꯥꯏꯜꯒ ꯂꯪꯒꯦ ꯇꯧꯔꯕꯅꯤ ꯀꯤꯠ ꯌꯥꯎ ꯏꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯃꯌꯥꯝꯗ ꯁꯨꯞ
tauhanbaro tauhanbiro amutang haire kana toina haidu sibu asidi loina khoi phangnaba family ngakta oire ado mayam anu sibiduna chara ga penjai iche siga mayam na changbiu support taubiu asidi loi khangna bantang haire khangna da bayaw bra sumje gi khangna da bari yaudri khangna da bayaw ra magasu ise gi channel se piraga support taubiu yam phajabani chara ga penjai ni iche su ngami makai sabani yam phajabani to mayam anu sibiduna ise se piu malem se kuire udaba malem kadaino anan la yamba sakse rau nupa yam male kai gino rau jam taban taurimi asa ise saksarabo on kaino amrita saitaji iti haiba loirabani premi ise saksarabo anita isai khara saknaba hotnari o acha mayam pumnamak pu mayam pumnamak khoramjari asana sakto Fazamale yang bay pendre thank you amrita sare noidi asa namaste khoramjare akhogi rebita ichan laksare hello hi rebita ichan kuira matung dagi lat lakpi betang ta haininga letan thagatsari amrita saitaji ibai hai pania noksang area komi bai da amrita live otse khangna bro kanano khangna bai Sonia maibam isai matek ama khalna sakla o ibung bu kai lam dagino kai mathen charage ai jaksat ge gi lamna kasar haiba lamduga poksa bani piklaba khungang mada Karimganj district manung chan na leijaraba hingla haiba khungang adu da poksa bani aigi mingna bijen kawi saksat ri mathen mangda leijari Sonia ichan adagadi anita nare malem isai phajaba sa o ngai Malem isai phajaba sa o ngaijari malem kananu isai jektui sibu hi bro isan sanatoi su laksare sanatoi bisu laksare premi iche sare isu amrita oho yausang karam tau dori ge hai ra kanung khai tau dori ge hai mane yam thuna blog blog thangacharak ke o malem dahai mi malem program siga Yam nungaire LB se ngasidi thank you I am on isa asa ise khang na de da aida su support tobiramo haibiu mayam da anuska se mayam nuksibiduna anuska se ne zapiduna support tobiu yam pha baisan bani se su mayam sangbiduna mangwada support tobiu subscribe to san biu malem from product chak sarabo ngasi di chak chajara roise amrita mase furisa re kai yanon like dan ina momita waise laksare thank you igi like lakwi dong ta momita ise kari mathen cha dori ge bro nga macha thong bacha dori insang utlo o isai saklo o isai saklo hai gare Sarage khan lakling sidi ngamasa thongba mimi sinju morok asaubi sak pukam amaga kit yaw asmaina sak apa sih atra phajarin tra kadai jauh kore aibu saksa duri la kamen pa duri gian ma mammi da iche anita kari jang sage ibai namaste hari mi saita ji la o asa namaste yai phare kai dauri ge saksa ge tauri saita ji huyam dada lakpiu 9 like taujare bro thank you nare mit ratna ichan mayam ai busu support taubiu return taujarake mayam nuksi biduna ratna ichan gi channel sapiduna support taubiu yam pha bai ichan mani phaja blog sem mani do ichan se kuire bani ai gi mangda mana 1k kana leijaram ba se video ju phaja sem bani video khudingi jam phajana phangmani view se phangaga su aisu khangawdana viral tabadagi ichan oisa makhale hore yam phaba iche ichan mani matam chubada khoiga support tawnu lepani ngasi phaba lebani do ichan se yam down takhre mayam nuksibiduna ratna ichan sibu support tawbiu asenin hajaning ba ama namabu support tawsi maichai masena khoi ama namabu support tawsi
अदो हंदक की चाही दीदी यारो मथंग की चाही की मनुंगदा अखोई की कसार मनुंगदा इन प्रोग्राम म सिनगनी एगी इमानबा अमनी गा तौरगा प्रोग्राम सिनगनी अखोई कसार की यूट्यूबर मयाम खोमगा इसा इसा न ngमजबा टेलेंट खरा उठपै द मक्ता दोगी प्रोग्राम सिनगनी दो मयाम द रिक्वेस्ट तौरकने सोइदना ए आई कैमरा निंगोन लेरमे सोना मांग द ngaनी अदुमाइना प्रोग्राम सिनबगी आसा म अखोई तौनरी अबसे इन सिलकनी कमेंट काय जाऊ करगे इसु चाक लाम चला तुरे तौरीसे अदुम खरा खरा अदुम किट किट याव तौबा हौरगे नत्रा नत्रदी यारोदे दो कैमरा से समाय पाइसिरो जुंगना पाइसिरो आई लेथोक जगे नत्रो लेथोक येंगु मयाम नंगतंग कमेंट थाबिरो लेथोकना फबरा जुंगना फबरा दो हाबिरो कदाई कदाई दबु आई मोबाइल से रोटेशन तौजारो दुरे हजिक तौरेदना सेमौद्रमने अहामबदगी YouTube की पुंसी का से वा पुंसी मनी दा सारे वाई सादरे वाई YouTube की पुंसी नी कई तौक तुनो ngasi की पुंसी सिदी कई तौनी वीडियो न कदाई दा आई न कदाई दा लाइव म न तौरी मी से सोइरा मसु लाइव मी तौई से नुपा नि दा खरा सोइगे सोइजे सुनु दा टेबिल का चाबम सिगा दी टेबिल न मखा चंगरे करी न जूम का पंक्सी एन सी लिसिन मोबाइल सिनु टाउ 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 Down, 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 down. Saksa ba hong noi tong jara gena tro di. Khutti kara ham dok sa ge. Mayam sum jing di. Ai video se kena to ba ta re. Live to in sa ba ta re upai le kre. Video jam na cancel o ya ba doi de mukta nuai ta ba hai tai kara su. Jung masam mana ka se ura phajatra bani koi masam mana hai to isiong. Athoi ba nuai ri bo kai इंसान चागे नंग कई लमगिनो कसार हेलो कनानु कसार ओ हाय मणिपुर हाय दरो करी हाय दो हाय आई कसार की नहीं अथोइबा कसार हेलो आई हाय मयाम लाए सनासु लाए इबाय अरुम हौना लैरे नुंगदा हौबा काय चंगरे को इबाय अरुम हौना लैरे नुंगदा हौना चिनका पok thok na hip na nuaite hippe nuaite haure hip ning ba o haure hip ning ba e tawbani sanai chen ne haga nuaite di anu isi su lae kana no yam lae kasan nandi mayam lae ado mayam gi kamen dum tap parake ado mayam na कमेंट थरक लेप कनु ऐसु साक साबा हौना बै तौजरगे साक सिदि टेबिल ले थमा चा हम पोखम थमागे याव याव तौजरगे ना तो दो nga मचा थोंबा nga मचा का जिनजिन का थोंबनी जिनजिन काइदो मणिपुर मिना जिनजिन खंगरे आ नापी मरक थाउबा थांबाल वाइना मंगा पान बदो अदो हाय दि खंगनी खंगरे तो इसे मरोन जे खेना बसिगा अवाबा मनी ने तो इसे हजि आइगी वीडियो सेमम दो चटप जाद्रे अदो चना सेम जाद्रे सिगा फमगा खुदना पाइरगा साबुरी यारी साना वीडियो सेमे को मै रेकॉर्ड ओइदबा अवाबा फिबम से मोंग मोंगी अवाबा नि गोना नंगी से नुंगाय दा पुंसी ने हिंगी से YouTube से अमरम दा नुंगाय अमरम दा वादी वाइ फजना वारा गनी ने अखोगी लंबी फंगदोइ से अदरे याम साबा उन बितर के लेट्स गो बे लोगे किट या मयाम रियल ने उले कमाई तोई रोटी ấy làm xào lên cây sao nó giá bây giờ ấy lại giá bây giờ ấy lại ya cái đó ya là cái bu ya cái thằng nào bên này chân ngồi tay tan ngoài đi bữa
sắc làm sắc ibai cái nó sắc làm như ngày xí đã ibai sắc làm như ngày xí đây ibai sắc sao bố hay anh cái máy pan mất dán đi ra rồi chúng ta hay là một mềm nào ấy là sai chứ mà còn tục đây nào hảo đấy hay na cái ngang ra cả tí lâu có thùng bạc vừa cho bên chị cả mình xin luôn nè mày ăn là phụ dân kìa ngoài đi anh cha hay có sáng làm gì cái trên nó mình ta chắc ra bom nó mình ta gửi mình ấy chút hay tôi ra kia hảo đi ra ta hảo đi ngam mà ra à chúng mày là hay na thòng vào hảo đi phần nè mà khỏi chân hin thòng bài cha rồi sao cô ta karena polong pada tu Peru kau nó produk đây Nomi produk kayak mana tu? Isangam dana, ibu isangam dana, cak kesada, tan nakang ba, swasta, saraga, leli, dabijan na, sapa se uraga, ubada, aisak saningnya, tin gatare, sasalu, masangam dam na jak konte, jak di puja lui ba. Bây giờ năng cái xác tôi uống rồi, chắc mà khác chẳng nha. Ye con si language ya, ye Manipuri language ya. Manipuri mấy cái language ya. Hai cái sao? Rosie, how are you? भाई भैया मुझे भी बेबी भैया मुझे भी दो ना खाना आ जाओ दीदी ब्यूटी दीदी आ जाओ एक साथ खाना खाएगा ibai cái răng ta kia ibai không muốn Sanasi cái răng ta kia nè đã bây giờ America cái đây kìa ấy một lần ra một lần xả này America chúng ta ấy nè Wari đó
ꯆꯥꯗ꯭ꯔꯤꯁꯦ ꯁꯅꯥ ꯄꯣꯔꯣꯊꯥ ꯑꯣꯏꯅ ꯅꯩꯔꯒ ꯅꯩꯔꯨꯏ ꯚꯥꯏ ꯍꯥꯎꯕꯅꯤ ꯄꯣꯔꯣꯊꯥ ꯅꯆꯦꯁꯨ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ ꯊꯣꯡꯉꯨ ꯊꯣꯡꯉꯨ ꯆꯥꯋꯥꯏ गुवाहाटी जाऊंगी घूमने के लिए 3 दिन के बाद जरूर आना बेवड़ी दीदी अखोई इसे कसानी में इसे लाया आई लाते हैं इधर साक सापा लोरा में लोदी इसे लोदी mai bunna mai kapi kan na beauty is give done please return after 24 hours da bijen se mathan thongba sari do itan da thongma sari me kanam ju thong bi degi yum jara ga pin thong bi saram rok इबाई लुहोंबा नक्सिले सोमदा अरुम फाद्री इहे लुहोंबनम नक्सलगा अरुम फाद्री हाय दिने तविसे सना करी yang जागे सना इसे मसांगम जाए मुरक सारी दो तुम्बा यार रोय हायरा कनु सारी ने तकरी बारी उंदो मतुम जाते दai नुपीजु ayu lagi kok iya matai mayam siapa tau bina sih siapa tau bina sih bro ke jang sai no ngam masaka yen jin ka thong ba anh được cái comment pa rồi yang penonton nang lak ke dia nungai we ko sana ba kasani mo dise kai mang rake सारे सारे मोरोक सारे प्रोक साकना ओय मा क्याम फैनु ने दा बिजेन नंग नथन तसु थोंबा गा नथन तसु थोंबा थोंगा वीडियो सु लौबा नुंगा ngami bo थागत निगाय नि आइदी साइ थंतनि बनो असंगमनि अनंबा मी कराम खंगिरोय आइगी नोंमा आइना आइगी पर्सनल लाइफ की वीडियो से मकनी आइना थोंगिसु करिय थोंगि नोय दो खंगनगनि मयामना खलमगनि नुगाय नुगाय थोंगि मायना वाना समझा कर बनि वीडियो नुपी दोगा पुलप लैमिनौ दुदी फरिनिदा ओ नुपी का पुलप लेरी फरिनदा नि ले यूम जना पुल लेखनी अमृता नुकसान करे मुझे कमेंट मिल जाने पर सबको बेच दे बेंटी हम देखते को कई है नुकसान दिला आई मुलुक नमई होगला मतम सिका कसानी को नीचे काय मांग रखे बेबी भैया नजर लग जाएगी हाँ नजर लग जाएगी नजर लगना नहीं चाहिए मिस्री बहुत लग गया हाउ रो दाबियन हावी कथानन दी हावी बॉबी दाबियन के किर याव तो बुदो हाउ तो मो याव दा ओय मा दाबियन से मुलक सा वा ngang
ngamdre ngamdre nè sister sister này thì rồi ấy gì bây giờ đi ấy lên tay với các bạn nè một băng video dành tôi đi cả sẵn ra hello mày em đã cái răng tao trai nữa ngày mà ta cả dân dân cái thằng bạn một con ngã cái dân dân cả hello chính xác là đi thì bạn chính xác là đi hello tao khoa ai hàng không thì chính xác là đi dân cái như nào thấy cái thằng ấy ngoài nó không nghe Sanasi chân chính xác là đi chân nó mấy phần này lạc này Amita Nimbu Pani Sembiu Iupagi Morocco Puksak Panabagi anh được lấy trong Nimbu Pani các bạn xem tôi rồi Wari ta đi tao gì bây giờ bà Biji cả hai bà Biji gậtไปहै chính xác là đi hai support dominancy ai ya sih Anugi ibai ni yao lắm ni yao ni anu semua ai thuồng đi uri anu ilom ba ngat tao ba ít hào nó đi hết khá là rất là quê anu chứ nào cái yao kamen phadana padi bagi tagat cari saksa naga laksa ke lau bởi vì cái gạo quả than ngon khum dia ko quả than ngon sẽ sabab pilih mana tak thong mana Ada Yao Mimi xin susah rồi ngâm đây Morocco tháo bay phủ rồi ấy sao bây giờ chúng ta ngam mà lupa này ngam mà sao mà nấu con này Samulai sana mà đại huy ăn câu này ông ta mà đu tàng đâu samulai huy ăn câu này cái này mi lại xa cái lối làm tàng rồi ngamaru masa matin gare makan auda khara đi pha morong tau pha gum tau sanam balai samulai sagol lai sanam balai huyang thok lai kari ra pha ni ro ka thok lai dia kham mi khai bi do sanam balai samulai sagol lai huyang thok lai loi lai khara phare kana kameno loi nan thok khare nau na phan pathara ke ji sa lo na ai nupi de khau khal la baby block kit yaw sak mayam do loina chai ne yai nang yabani bye good night permission good night harage good night da la khoi rom da su nong ma lakani singsara ni chan soidan lakani
ꯈꯅꯥꯎꯗ ꯍꯧꯗꯣꯡ ꯈꯅꯥꯎꯗ ꯍꯧꯗꯣꯡ ꯊꯤꯟꯖꯜꯂꯨ ꯍꯧꯗꯣꯡ ꯂꯩꯇꯦꯅꯦ ꯏꯕꯥꯏ ꯍꯧꯗꯣꯡ ꯂꯩ ꯊꯤꯟꯖꯟꯒꯦ ꯇꯧꯕ ꯀꯁꯥ ꯅꯟꯗꯤ ꯑꯣꯟ ꯂꯩꯔꯤ ꯀꯔꯤ ꯆꯥꯔꯒꯦ ꯉꯥ ꯃꯆꯥ ꯆꯥꯔꯤ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯔꯦ ꯆꯥꯕ ꯂꯣꯏꯔꯦ ꯈꯅꯥꯎꯗ ꯄꯟꯈ꯭ꯔꯦ ꯀꯁꯥ ꯅꯤꯉꯣꯜ ꯀꯩꯅꯣ ꯍꯩꯖꯥꯡ ꯊꯣꯡꯕ ꯊꯥꯔꯛꯏ ꯃꯥ ꯆꯥꯛ ꯍꯩꯖꯥꯡ ꯊꯣꯡꯉꯤ ꯃꯥꯅꯦ ꯏꯕꯥꯏ ꯁꯠꯇꯖꯤꯠꯁꯨ ꯂꯥꯛꯑꯣ ꯏꯆꯦ ꯄꯨꯅ ꯁꯩꯇꯖꯤꯠ ꯏꯕꯥꯏꯁꯨ ꯅꯣꯡꯃ ꯀꯣꯏꯕꯤꯅꯗꯣꯏꯅꯤ ꯐꯪꯅꯗꯣꯏꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯀꯣꯏ ꯂꯥꯛꯑꯗꯣꯏ ꯃꯥꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯅ ꯑꯣꯏ ꯌꯥꯕ ꯑꯗꯨꯅ ꯑꯣꯏ ꯌꯥꯕ ꯍꯧꯅꯗꯦꯗ ꯀꯔꯤꯅꯣꯅꯦ ꯈꯪꯗꯦꯗ ꯆꯥꯛ ꯃꯇꯨꯝ ꯆꯥꯁꯤꯜꯂꯨ ꯗꯥ ꯕꯤꯖꯦꯟ ꯆꯥꯛꯀꯣ ꯆꯥꯛ ꯂꯣꯏꯁꯟꯈꯔꯦ ꯀꯥꯏ ꯆꯥꯛ ꯃꯇꯨꯝ ꯆꯥꯔꯨꯅꯤ ꯍꯧꯖꯤꯛ ꯆꯥꯛꯇꯣ ꯂꯣꯏꯁꯟꯈꯔꯦ ꯄꯨꯈꯝ ꯈꯥꯂꯤ ꯑꯣꯏꯈꯔꯦ ꯊꯨꯞꯆꯟ ꯊꯝꯈꯔꯦ ꯈꯥꯂꯤ ꯑꯣꯏꯅ ꯅꯥꯟꯗꯣꯛꯈꯤꯕꯗꯤ ꯃꯥꯜꯂꯤ ꯈꯔꯗꯤ ꯐꯔꯦ ꯆꯤꯡꯁꯥꯔꯥꯅꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯒꯦ ꯗꯅꯦꯁ ꯍꯥꯏ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯔꯣ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯔꯣ ꯑꯩ ꯂꯥꯛꯑꯦ ꯑꯣ ꯏꯆꯦ ꯂꯥꯛꯑꯦ ꯀꯁꯥ ꯅꯤꯉꯣꯜ ꯏꯆꯦ ꯂꯥꯛꯑꯦ ꯁꯅꯥ ꯅꯨꯡꯁꯤꯕꯤ ꯅꯪ ꯁꯅꯥ ꯅꯨꯡꯁꯤꯕꯤ ꯅꯪ ꯁꯤꯒ ꯁꯅꯥ ꯅꯨꯡꯁꯤꯕꯤ ꯅꯪ ꯁꯤꯒ ꯑꯣꯏꯕꯣꯔꯦ ꯉꯝꯗ꯭ꯔꯤꯁꯦ ꯁꯅꯥ ꯅꯨꯡꯁꯤꯕꯤ ꯅꯪ ꯁꯤꯒ ꯑꯣꯏꯕꯣꯔꯦ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯕꯣ ꯁꯤꯡꯁꯥꯔꯅꯤ ꯏꯆꯟ ꯄꯛꯇꯦꯍꯦ ꯑꯣ ꯌꯥꯏ ꯊꯦꯡꯛꯌꯨ ꯗꯥ ꯕꯤꯖꯦꯟ ꯂꯐꯣꯏ ꯆꯥꯁꯜꯂꯨ ꯐꯕꯅꯤ ꯂꯐꯣꯏꯗꯨꯁꯨ ꯂꯩꯇꯦ ꯂꯐꯣꯏꯁꯨ ꯆꯥꯗꯦ ꯇꯧꯔꯤꯕ ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯆꯥꯛꯇꯅꯦꯅ ꯑꯅꯝꯕ ꯆꯥꯏꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯀ꯭ꯋꯥ ꯆꯥꯏ ꯃꯅꯤ ꯈꯨꯃꯟ ꯍꯥꯏ ꯀꯁꯥ ꯅꯟꯗꯤ ꯀꯞꯁꯜꯂꯦ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯀꯁꯥ ꯅꯟꯗꯤ ꯏꯆꯟ ꯍꯥꯏ ꯕ꯭ꯔꯣ ꯁꯤꯕꯝ ꯍꯥꯏ ꯕ꯭ꯔꯣ ꯅꯪꯁꯦ ꯂꯩꯔꯦꯠ ꯙꯨꯠ ꯅꯥꯕ ꯐꯔꯕꯣ ꯈꯔ ꯑꯗꯨꯝ ꯐꯔꯦ ꯊꯥ ꯂꯥꯛꯄ ꯉꯥꯏꯔꯤꯃꯤ ꯆꯤꯡꯁꯥꯔꯥꯅꯤ ꯑꯣ ꯍꯧꯖꯤꯛ ꯊꯥꯕꯜ ꯐꯕ ꯃꯇꯝꯂꯣ ꯈꯪꯗ꯭ꯔꯦꯕꯣ ꯊꯥꯕꯜ ꯐꯕ ꯑꯣꯂꯥꯡ ꯇꯥꯔꯥ ꯊꯥ ꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯖꯤꯝꯃꯤ ꯍꯥꯏ ꯀꯁꯥꯔ ꯀꯄꯜ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯅꯠꯇꯦꯍꯦ ꯃꯔꯨ ꯌꯨꯔꯤꯗꯣ ꯑꯩ ꯂꯥꯛꯑꯦ ꯑꯣ ꯃꯔꯨ ꯏꯔꯨꯗꯣ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯔꯣ ꯍꯥꯏꯕ ꯑꯣ ꯀꯁꯥ ꯅꯤꯉꯣꯜ ꯏꯆꯦ ꯂꯥꯛꯑꯦ 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 ꯈꯔꯗꯤ ꯐꯒꯨꯝ ꯇꯧꯋꯤꯗ ꯐꯖꯅ ꯃꯥꯜꯂꯒ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯐꯖꯅꯒ ꯃꯜꯂꯒ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯉꯥ ꯃꯆꯥꯗꯣ ꯀꯔꯝꯃꯥꯏꯅ ꯃꯜꯂꯨꯗꯣꯏꯅꯣꯅꯦ ꯗꯤꯅꯦꯁ ꯌꯨꯝꯅ ꯑꯗꯨꯝ ꯁꯥꯏꯒꯥꯏꯔꯒ ꯆꯥꯕꯅꯤ ꯑꯗꯨꯒ ꯈꯅꯥꯎꯗ ꯄꯟꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯍꯧꯗ꯭ꯔꯦ ꯄꯟꯅ ꯀꯩꯗꯧꯗꯅ ꯅꯥꯟꯊꯣꯛꯆꯔꯤꯗ ꯃꯔꯥꯏꯅ ꯀꯤꯠ ꯀꯤꯠ ꯌꯥꯎꯗꯕꯨ ꯀꯅꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯁꯥ ꯅꯟꯗꯤ ꯏꯆꯟ ꯁꯞꯄꯣꯔꯠꯁꯦ ꯁꯨꯃꯥꯏꯅ ꯅꯠꯇꯦ ꯏꯁꯥꯅ ꯈꯨꯠ ꯇꯤꯡꯗꯣꯛꯑꯒ ꯃꯤꯅ ꯇꯤꯡꯗꯣꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕꯁꯦ ꯌꯥꯝꯅ ꯃꯊꯧꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯪꯅ ꯀꯁꯥ ꯅꯟꯗꯤ ꯏꯆꯟꯁꯤꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯁꯤ ꯁꯞꯄꯣꯔꯠ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯇꯩ ꯀꯩꯁꯨꯝ ꯅꯠꯇꯦꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯨꯟꯅ ꯈꯪꯕꯤꯌꯨ ꯌꯨꯇꯨꯕ ꯑꯃ ꯄꯥꯏꯔꯗꯤ ꯁꯞꯄꯣꯔꯠ ꯍꯥꯏꯕꯁꯦ ꯑꯇꯩ ꯀꯩꯁꯨꯝ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯅ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯀꯟꯇꯦꯟ ꯐꯖꯕ ꯑꯃ ꯁꯦꯝꯃꯒ ꯃꯤꯉꯣꯟꯗ ꯊꯥꯡꯒꯠꯂꯒ ꯃꯤꯉꯣꯟꯗ ꯌꯦꯡꯍꯟꯕ ꯉꯝꯃꯗꯤ ꯃꯤꯅ ꯑꯩꯒꯤꯗꯨꯒ ꯑꯗꯨꯝ ꯆꯪꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯁꯣꯟꯖꯕꯗꯣ ꯂꯩꯔꯒ ꯃꯤꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯐꯖꯔꯒ ꯆꯦꯜꯂꯣ ꯌꯥꯗ꯭ꯔꯒ ꯁꯤꯌꯥꯔ ꯇꯧꯕꯤꯕꯁꯦ ꯁꯞꯄꯣꯔꯠ ꯇꯧꯌꯦꯕ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯧꯌꯦꯕ ꯑꯗꯨꯝ ꯆꯨꯝꯅ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯒ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯕ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯧꯗꯦꯕ ꯃꯦꯟ ꯑꯣꯏꯅ ꯐꯣꯀꯁꯇꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯆꯦꯅꯦꯜꯗꯨꯒ ꯚꯤꯗꯤꯑꯣ ꯐꯖꯕ ꯍꯥꯞꯄ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏꯌꯦꯕ ꯏꯕꯥꯏ ꯂꯩꯔꯤꯕꯣ ꯏꯕꯥꯏ ꯁꯗꯖꯤ ꯂꯩꯔꯝꯒꯅꯤ ꯃꯥ ꯄꯣꯔꯣꯊꯥ ꯍꯧꯔꯤ ꯍꯥꯏꯕꯅꯤ ꯅꯩꯔꯦꯍꯦ ꯏꯕꯥꯏ ꯊꯣꯏꯅꯨ ꯅꯩꯕꯅꯤ ꯑꯩꯒꯤ ꯁꯥꯂꯤ ꯂꯥꯛꯑꯦ ꯊꯣꯏꯅꯨ ꯑꯣꯍꯣ ꯑꯩ ꯁꯣꯝꯗ ꯅꯪ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯒ ꯗꯤꯁꯇꯥꯔꯕ ꯇꯧꯗꯤ ꯑꯣ ꯗꯗꯥ ꯈꯨꯍꯥꯏꯗꯣ ꯅꯩꯕꯅꯤ ꯈꯔ ꯂꯩꯔꯤ ꯁꯅꯥ ꯊꯕꯛ ꯁꯨꯔꯤꯌꯦ ꯏꯕꯥꯏꯁꯨ ꯊꯕꯛ ꯁꯨꯔꯤ ꯏꯕꯥꯏ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ ꯅꯨꯅꯨ ꯃꯥꯜꯂꯦ ꯃꯥꯅꯤꯡꯕꯁꯨ ꯃꯥꯟꯁꯨꯅ ꯅꯪ ꯂꯣꯟꯗ ꯈꯪꯗꯦꯍꯦ ꯑꯩꯗꯤ ꯑꯗꯣ ꯀꯃꯥꯏꯅ ꯉꯥꯡꯁꯤ ꯀꯩꯒꯤ ꯂꯣꯟꯁꯦ ꯕ꯭ꯔꯣꯁꯦ ꯌꯥꯝ ꯆꯝꯖꯩ ꯕ꯭ꯔꯣꯁꯦ ꯌꯥꯝ ꯆꯝꯖꯩ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯊꯥꯡꯃꯩꯕꯝ ꯊꯦꯡꯀ꯭ꯌꯨ ꯖꯤꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯖꯤꯝꯃꯤꯕꯨ ꯖꯤꯝꯃꯤꯁꯦ ꯕ꯭ꯔꯣꯔꯣ ꯁꯤꯁꯇꯔꯔꯣ ꯃꯤꯡꯗꯗꯤ ꯑꯗꯨꯝ ꯁꯤꯁꯇꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯌꯥꯏ ꯁꯤꯁꯇꯔ ꯊꯦꯡꯀ꯭ꯌꯨ
कमेंट पाबसु हईतेने तौरीसे ओ आई लाइक हईते लाइक तमक्ते कोइसे अखोई स्कूल की बरंदा हौदब हाइतारे अब अगी कमेंट पाबिरक्त्रबनीना आई चले ए अनु इचन अनु इचे दमा हाई होए कमेंट थादोखिबने मयाम कमेंट थादोखिबने के नदे nga मरु पल्लुबा चकचा मतम दुगा हाइति पारकनी फजन तौना लायुदुम सना सिंसारानी सनादा नोक्सले लोइरे हे थाबल याम थोकले थाबल याम थोबोरे आई खांदे मपान थोक्तबनीना दुनी आइसु नोकनिंगबना नोक्सु यादे नोक्सु यादे चिन्नाना ओ कैन तो अरुम हौने चिन पोखाय बनिना नोकवा या समाय नो अजुमाय नोक्से लुस नाइजन अदो सरा उपाय लेते नसक तुगा फजाबनी अखोई सकसे दा बिजेन फोन का तौरक्त्रगा कईदौरे ओ दा बिजेन फोन का तौरक्त्रदी कईदौरगे ओ कैसुम तौरेदा अदुम तौरके खनबतो इन खरा हंदक अगी सप्ताह अमा सुरेरे अगी नुंगाइतबा हाइदि कई हनो अगी वीडियो से लोई कैंसिल चारे बदो नुंगाइतबा दुगई मकोक जाम छाजरे तौबम जाम खंगद्रेबा अदोरसु दुम मयाम दैना फोन तौबो संगदबा हाइताय ngarangsu bemlei chen ai ngonda preng lau ki bani tawrakani tawrak so adum akoi maset amana ama kari kari wari sana bai tawrakani aba da chak saba yang khare chak saba yang khare ngasi chak yam di hai tare ngasi ki chak to baro dai na suk jam na mai ka pi khuman do na mimi sinju puthara ga chak ka dong chak tharu bani cha ba ga video do pause to wa kaina muthat pa matam da iro rai thoi thawai ga purok sai istien ga langai ra ma ga la imi bo ई का बाई बु इबो मयाम आई बाई ओइरगे कसा नंदी चन चलगे हारे ई बाई सेतजी सना कया पीरिगे ई बाई सेतजी रंताई बी को सना क्या पीरिगे ना दादा खुनोक तो नान बनी चाक चाबा ओंथोक ना yang na loi greda chak to ngasi likpa mathel likpa don tawri mi chak mathel yamadi kuin changia bai adugoi di alu male ong man bani swai se mai da mali ro hakchang da mali ro alu se mai da di alu man da bani da hakchang da mal ngoni da yeng bai de noi bro mug yang nungai ba mugbang youtuber leite thank you hani ngai thagat sari fajare he ibai khunok tudia nai bani morok saman khare he morok fajana sare anu ise che anu kuire udaba kasani ngori che na che anu da udaba kuire hairi khara kana ba kaino ma khara kana na ba video thagala o sabada tau leiribo aidi sabada ni na kaino fajabi lukram aidi chawa mini na sabada tautai na chaba ina kadai koiruni thongbai na kadai koirun thongbaga chaba kan yeise adon naigi se thongbaga chaba dum leire upai lete nomagum koibagi hapakani da bijan sanada call khara taubiu tawgani soidan tawgani da bijan sanada khara call khara tawbiong tawbigani live loisallo paktre ka tosma po hoi pai sigum paktre ka kadai di koi de bangang selino thibong lau ai thibong lau ni kit yaw ni du kaya jeng du da bijen khunok to nali thank you bro mina thina haira asu ngak piu bro mina thina nga asu ngak piba haiba muk phaba leitre bro long life bro thank you Jimmy thank you chumani achumo wafam ni nangai do Jimmy ai so doni adu magni pami do dada ai thabak tauge tawro che anu se ai khoi se duro natte che anu se kaino ni asegi che anu ise anu ni mong su matek ama hapsi bro hapakani soidan hapakani robot male robot mai se robot ai mi nu pi ai se robot male ai mi let's go be blogi kit ya akoi ya sai san na hai let's go be blogi kit ya wai na bro view kamai yam hangani video dorendro singo video view ya man basidi kari hai ni dorendro bro view ya man basidi isa gi tungin leko
इसा मीना पामगदब वीडियो सेम खरा मथौ ताए असे करम मौद मीना पाम मौद खरा सेम मथौ ताए हंडक्ति वीडियो खरा डाउन होइबनी यूट्यूब की खरा डाउन चलीबनी असे करम थादोक्तोइनो दोगी मतम ngaira लेजरीमी अइसु व्यू खरा डाउन होइरी असे अइ थंदा देबी प्रो की डाउन निसिसे अदोना सेगी मतम दा कोइ होना लेपतब अइगी दि होना बाइबु नुई मंगानी तरुंगनी सुरे वीडियो लोइ कैंसिल चान लइजे कोक सा लइदी ओ पुममता मुबांग तौसी ओक मपुम ओक पुम अमुता मुबांग तौसी ओक ती सुंका चाद्रे हे ngan ट्राई तौरब सिरमगनी माइदी फजना थारे हे ब्रोदी हौदोंग चाब्रो कदाइदगी नोइबो अइना चादा पोरमता लेइते अदो सांगा मु चादे दुनिया लोइ चाइ सांगा मु चादे कसा निंगो लइ हिंगलिए कसा निंगो लिसे अनुई से हिंगलिए करी वापम नोने हिंगलिए इबाई हयेंग सु लाइव तौबियु को इबाई की लाइव येंगबा याम नुंगाई अइगी साली जी थोइनु तौइसों अइगी लाइव येंगबा नुंगाई गाइजे लगतना नंग सीने ngang नंग अइ लाखिगे गाइको ओके ब्रो बिग फ्रेंड थैंक यू दोरेंद्रो दोरेंद्रो इजु नगी बिग फ्रेंड नी दोइना नंगोंदा लाइव था दबेवा कमेंट था देबिंदो हयेंग हचिते थारानी ने सोइदना फेसी बॉय नंग हौदोंग चाब्रो यस यस अइगी दबक्ते इचन थोकले हे कसार कप्पल सूरज इलांगबम दु करम तौखरब इताव सूरज इलांग तो कुइरे मा लाकिदब मासे कइनोदगी वाय मदगी थोखर माने कंग्रे जु कावखरे इदो अदोइ वारी दो कावखरे जारे आयो ब्रोडी सक्सु याम फजइये लाइगी मचागा माले मानबनी अखोइसे लाइगी मचानी नुंगाई दोरी लाइफ से लोइरे नंग वारी दो नुंगाइबनी इचे अदुगा लाक्त्री कइगिनो अनु इचे कसारी चे ना हंगे इचे अदुगा कदिगी लाक्ती नोइरे कसा आसा इचे ना लपमा थाजरे थैंक यू कसा निंगो लिचे सक्सा रबो कसा निंगो दा हंगे सिंसारा निचन ना अमृता नाइरे साली नत्ते नुंगाई दोरी ना साली नत्ते नकुबोक नि बेबी ब्लॉग किट किट या ओइ मा सिरे सिरे इ कुबोक ओइ बोरे सिरे ai ngô ni ne je कृष्ण इबो इकुबोक लाइट तो लक्सल ले इबो पान बा माले न सकतो माइरेन ममी पाम काय de थैबोंग ओइ दबा ता ngang इबो ngang so i saksi खरा साना मंगांग ने ai mai thai काय ना पा खरा बन तो इसे ai ना फ्याल लाबली तेगे तौडी मिसे मसक खरा फजना बे न mai thai काय ओइ दबा काय काय मांगना करगे मयाम मांगना दबो रेडी हाइबिरो आइसु मांग धोक रगे पुंग मासु तातोरे what is lawai macha dong da haibira wo itau biana haha what is lawai macha amukta haibira what is lawai macha du amta haibira o itau biana du haire do ina nagi message ta pa da da bijen gi nama chak da bijen gi nama chak sarabo amrita da ngi gi nupi da chingsara ni channa chak sara baina chingsara ni se amrita koi lekai gi ni haba ya la gi ni sana oi kun gi ni sana ga yum thangna bani moi nongma phangnani nongma phangnasi chingsara ni chan sana I chan akoi luan amta phangnasi akoi inang ina ka loi lebina bani yum lakko matam da pun nang da phangnasi बिजेन प्रथा अमता हौखिगे हौरो इबाई हौरो एंजल फेक लाए हाय ब्रो मांग खिनु आई थीबा ngam हाय ब्रो मांग खिनु आई थीबा वागनी मांगोय मांगोय एंजल फेक ब्रो लाए ngan एंजल फेक आई नो ना नो कॉल तो बरि सुम वारी मा सानासी ना कुइरे वारी साना दबाई ना अदो कैनो ना इचे ना थांगले इचे ना कोना पीगे थबक सूरी एप दो इन थमगरे अदो मतंग दे ब्रो सुम तरक्ते इ हालुद्रे ibai nang di taton mali ai ibai nang di tolan mali ai mi taton mai pa tolan mali kai kala e tolan no he bo tolan ni mai du ai mai he mun na je mun kala e tolan no ne oi da ba tang jeli he bo chak chaluk mang da phamma leiri chak chaluk mang da phamma leiri ni chak hukpa sang dana
oi che ka san ningo sak huam dai da kit kit yaw ai ma yak atho jalu ne pa ja na sa bani mai to raga hak sang ko to pagalak to mi bo mai chau nang ta siro ai di kuire si ba youtube ki sansa to nunga ni ngi no siro ta gre pan tan gre no je bo ai na si na la ai no sansa bu gi ji youtube ki sansa de hingi mi ai je singsara ni iche sare sa singsara ni iche sare che di chara bo ai ngon da di hairak te ne sao ya de o ka su kai de angel be ka su kai de angel be bro ai dum sanga kom to ke ai video se on dum thamge ai video se on dum thamge live se on dum thamge ni noi meyam wari sana ko ai sak ki ge chau 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 ka sari ngoni je chau sana ana kau khore mic tha khare mic e saita jiri bai na sana kau khore mic tha jale adu ko di sakta thiye akoi je ke phaja khro bani Romila singo hai 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 Romila isan hai ai gila tu lakpi betul thank you hai ngal let na thakat sari live tu lakpi betul mukta kasan nandi ai mug lak sare da thank you lakpi betul mukta lakshmi laikai se mi usittaba yam laikai se mi usittaba yam lai re lai lakshmi isan gaudora bro gaudora lakshmi se di isan gaubon phajani baby blog kit kit yaw lb da thamoi baby blog kit kit yaw lb da thamoi changdre tumning bada tumning gabo tumning abo nang tumning drabo nang lb da thamoi changdre tumning abo nang o ai kadai degi na oi da body ni ai lb da pari si o mi ki comment ga khara hundo ma da khang de nang yam ware now ai wa de he kai de no he ibai tai baby blog kit kit ya tawra o ko mai si ani baby blog kit kit yaw hai mi ai yaw ni ya na te baby blog kit kit yaw na nai re thank you mit yam nare nang ok bo kai de tosma psalu mit naraga yung khaibam ris khan kai na ima gaming kadai chat khare ima gaming do kadai khang de da mai do ipa gaming ra kari gaming no hone mai do ina se handak ti facebook ta yam toina thengnai ne facebook page le bane gi kit ya wai na facebook page ta in thangar parin do ai ju ni mari mangani de gi ate to ngomdre facebook youtube se daun tan lai re video thangar ngamdre video jam cancel ho re awa problem thoi video sembol video se boy de sana haujik ti arum da sana haujik ti arum da intivity charu nuko aduna karigino ibai baby blog kit kit yaw ai sum leige dada thabak loisan ge loisan itau binang kai ming kauge aigi ming lo bijen kawi pok sa bado haw bro I haibam khangde mahau khangde pok tu whatsapp lao I bo khangde haibam khang haude bo Facebook ta viral video yam thengnai jaiba thengna jaba o mina jogra thangat chabani da mina judum thangat pani video lok ga Facebook doi man thangat pani ge aina jogra dum thadok pa lei bani abo mina kari jam thadok pani bossing na ju thadok ki bani tamo kai insang sa ge ai nga ma sa thong baga nga ma sa ge hin ga thong ba chai mit naradi haidak hapu so plate anauba ama amuk thugai na ba taurasi kadai de dan ti gi tawroi da do kadai de adogi plate tumai thugai ninga thugai gi baina sabning ga lei bodogi dam ta ba disco jam po bodogi dam tani kauna yen chara kari no ni kauna yen chara o bhai ai kauna yen jinu kari no khang dre ne
ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯣꯀꯦꯜ ꯌꯦꯟ ꯍꯥꯏ ꯐꯥꯔꯝ ꯌꯦꯟ ꯍꯥꯏ ꯕꯣꯏꯂꯔ ꯌꯦꯟ ꯍꯥꯏ ꯑꯗꯨꯒꯤ ꯌꯦꯟ ꯍꯥꯏ ꯅꯣꯏꯅ ꯀꯥꯎꯅꯩ ꯌꯦꯟ ꯀꯥꯏꯁꯤꯅ ꯃꯌꯨꯝ ꯈꯪꯗ꯭ꯔꯤꯅꯤ ꯀꯔꯤꯝ ꯆꯥꯗꯦ ꯍꯤꯗꯥꯛꯀ ꯏꯕꯥꯏ ꯑꯣ ꯑꯗꯣ ꯀꯩꯅꯣ ꯁꯅꯥꯏꯆꯟ ꯀꯩꯅꯣ ꯇꯧ ꯕꯨꯒꯨꯇꯤ ꯈꯔ ꯊꯧ ꯃꯆꯤꯟꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯔꯨꯝ ꯂꯩꯕꯅꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯑꯈꯥꯕ ꯊꯧ ꯐꯕꯅꯤ ꯇꯥꯃꯣ ꯅꯨꯄꯤ ꯊꯤꯔꯕꯣ ꯏꯉꯥꯡ ꯌꯥꯎꯔꯦ ꯀꯥꯏꯒꯤ ꯀꯩꯒꯤ ꯍꯥꯏꯃꯤ ꯃꯥꯏꯁꯦ ꯏꯕꯥꯏꯅ ꯍꯥꯏꯔꯛꯏꯃꯤ ꯍꯥꯏꯕ ꯍꯥꯏꯕ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯖꯥꯏꯕ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯣ ꯍꯣ ꯍꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯩꯕ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯥꯏꯕ ꯄꯣꯛ ꯅꯨꯡꯕꯥꯡ ꯇꯧꯕꯤꯔꯧ ꯀꯤꯠ ꯀꯤꯠ ꯌꯥꯎ ꯀꯗꯥꯏꯗ ꯑꯣꯏꯗꯕ ꯅꯪꯁꯨ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯗ ꯑꯩ ꯅꯨꯄꯤꯅ ꯀꯩꯉꯣꯟꯗ ꯄꯣꯛ ꯅꯨꯡꯕꯥꯡ ꯇꯧꯕ ꯍꯥꯏ ꯃꯥ ꯈꯪ ꯈꯪꯅ ꯑꯩꯉꯣꯟꯗ ꯇꯧꯏ ꯈꯥꯏꯖꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅꯣ ꯃꯤꯠ ꯅꯥꯔꯗꯤ ꯃꯤꯠꯇꯨꯒ ꯖꯣꯠ ꯀꯣꯛ ꯅꯝꯒꯦ ꯂꯛꯁꯃꯤ ꯀꯅꯥꯅꯣ ꯉꯁꯥꯏ ꯍꯥꯏꯔꯝꯕꯅꯤ ꯂꯛꯁꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯅ ꯃꯤꯠ ꯅꯥ ꯃꯤꯠ ꯖꯣꯀꯣꯛ ꯅꯝꯒꯦ ꯍꯥꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯁꯤꯕꯝ ꯅꯣꯛꯁꯜꯂꯛꯑꯦ ꯆꯤꯡꯁꯥꯔꯥꯅꯤ ꯕ꯭ꯂꯣꯛ ꯗꯥ ꯑꯩ ꯐꯤ ꯄ꯭ꯔꯦꯁ ꯇꯧꯈꯤꯒꯦ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣ ꯑꯣꯟ ꯂꯩ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯤꯡꯁꯥꯔꯥꯅꯤ ꯏꯆꯟ ꯂꯩ ꯁꯒꯣꯜ ꯃꯥꯟꯕ ꯌꯦꯟꯗꯣ ꯑꯣ ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕ ꯌꯦꯟꯗꯣ ꯑꯣ 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 ꯈꯪꯉꯦ ꯈꯪꯉꯦ ꯏꯕꯥꯏꯅ ꯍꯥꯏꯔꯗꯤ ꯂꯣꯏ ꯈꯪꯉꯦ ꯑꯩ ꯏꯕꯥꯏꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯈꯪꯗꯕ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯁꯛꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯔꯥꯁꯤ ꯑꯃ ꯂꯩꯔꯛꯏꯍꯦ ꯁꯨꯝ ꯁꯨꯝ ꯐꯖꯕꯅꯤ ꯃꯇꯝꯗꯨꯒꯤ ꯃꯤꯅꯣꯛꯇꯣ ꯃꯇꯝꯗꯨꯒꯤ ꯔꯥꯁꯤꯗꯣ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯑꯩ ꯇ꯭ꯔꯦꯟ ꯇꯧꯒꯦ ꯏꯇꯥꯎ ꯀꯥꯏꯗꯦ 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 ꯁ꯭ꯔꯤ ꯈꯣꯏꯁꯝ ꯌꯥꯏ ꯕꯤꯖꯦꯟ ꯇꯟ ꯀꯥꯔꯦ ꯈꯔ ꯈꯔ ꯀꯥꯔ ꯆꯥꯕꯅ ꯍꯥꯎꯕꯅꯤ ꯚꯥꯏ ꯇꯟꯗꯣ ꯈꯔ ꯈꯔ ꯀꯥꯔ ꯀꯦꯛ ꯀꯦꯛ ꯂꯥꯎ ꯆꯥꯕꯗꯨꯅ ꯍꯥꯎꯕꯅꯤ ꯁꯅꯥꯏꯁꯦ ꯌꯥꯎꯁꯪ ꯃꯇꯝ ꯌꯧꯔꯦ ꯅꯥꯕ ꯐꯔꯣ ꯁꯤꯕꯝ ꯈꯣꯟꯁꯨ ꯐꯖꯩꯌꯦ ꯁꯣꯝꯁꯦ ꯐꯖꯕꯅꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯐꯝꯗ ꯂꯥꯛꯂꯤꯕ ꯃꯇꯝꯗꯨꯒꯤ ꯃꯤꯅꯣꯛꯇꯣ ꯑꯩ ꯆꯥꯔꯤ ꯑꯣ ꯆꯥꯎ ꯏꯆꯦ ꯆꯥꯛ ꯆꯥꯔꯣ ꯆꯥꯁꯜꯂꯨ ꯁꯩꯇꯗꯤ ꯚꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯇꯟꯗꯣ ꯀꯃꯥꯏꯅ ꯀꯥꯔꯤꯅꯣ ꯇꯟꯗꯣ ꯃꯩꯅ ꯀꯥꯔꯤꯅꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯀꯥꯗꯣꯔꯤꯒꯦ ꯀꯨꯃꯥꯔ ꯁꯥꯅꯨ ꯑꯩꯁ ꯃꯥꯟꯕꯅꯤ ꯗꯥ ꯁꯅꯥ ꯂꯥꯛꯑꯦ ꯍꯟꯗꯛ ꯑꯩ ꯐꯤꯂꯝ ꯑꯃ ꯀꯨꯝꯒꯦ ꯈꯜꯂꯤ ꯐꯤꯂꯝ ꯑꯃ ꯀꯨꯝꯒꯦ ꯈꯜꯂꯤ ꯑꯗꯨꯗ ꯏꯁꯩ ꯑꯗꯨꯗꯨꯒ ꯏꯁꯩ ꯁꯛꯍꯟ ꯇꯥꯔꯦ ꯁꯤꯡꯒꯔ ꯊꯤꯗꯨꯅ ꯂꯩꯔꯕꯅꯤ ꯁꯤꯡꯒꯔꯗꯤ ꯁꯤꯗ ꯂꯩꯔꯝꯃꯦꯗꯅ ꯍꯥꯏꯅ ꯁꯛꯄꯤꯒꯦ ꯗꯥ ꯁꯅꯥ ꯁꯛꯄꯤꯒꯦ ꯐꯩꯔꯦꯡꯒ ꯇꯨꯔꯦꯟꯒ ꯏꯁꯩꯁꯤꯡꯁꯦ ꯈꯣꯏꯔꯝꯖꯔꯤ ꯕꯤꯖꯦꯟ ꯕ꯭ꯔꯣ ꯑꯃꯗꯤ ꯃꯌꯥꯝ ꯈꯣꯏꯔꯝꯖꯔꯤ ꯏꯆꯦ ꯕꯦꯝꯂꯩ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯗꯁꯨ ꯈꯣꯏꯔꯝꯃꯦ ꯕꯦꯝꯂꯩꯅ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯝꯕꯒꯤ ꯑꯩ ꯂꯥꯛꯄꯗꯒꯤ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯂꯛꯁꯃꯤ ꯂꯥꯛꯄꯗꯒꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯇꯤꯟ ꯀꯥꯡ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯏꯁꯩꯗꯣ ꯄꯩꯁꯥ ꯊꯥꯅꯤꯡꯉꯦ ꯊꯥꯕꯤꯔꯣ ꯖꯔ ꯖꯔ ꯂꯥꯎ ꯊꯥꯖꯤꯜꯂꯣ ꯑꯗꯨꯒꯩꯗꯤ ꯏꯁꯩꯒꯤ ꯈꯣꯟꯗꯗꯤ ꯂꯝꯗ ꯂꯩꯇ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯗꯥꯁꯅꯥ ꯅꯃꯁꯇꯦ ꯑꯩ ꯆꯠꯇ꯭ꯔꯤ ꯂꯩꯔꯤ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯤꯠ ꯀꯤꯠ ꯌꯥꯎ ꯅꯪ ꯅꯨꯡꯊꯪ ꯀꯧꯁꯜꯂꯦ ꯑꯩ ꯅꯨꯄꯤꯅ ꯗꯥ ꯁꯅꯥ ꯅꯃꯁꯇꯦ ꯍꯥꯏꯔꯦ ꯗꯥ ꯁꯅꯥꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯄꯤꯛꯂꯤꯉꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯃꯥꯁꯨ ꯌꯨꯇꯨꯕ ꯄꯥꯏꯕꯅꯤ ꯗꯥ ꯁꯅꯥ ꯍꯥꯏꯅ ꯂꯩꯕꯅꯤ ꯐꯖꯕ ꯋꯥꯔꯤ ꯂꯤꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯥ ꯁꯅꯥ ꯆꯦꯅꯦꯜ ꯆꯠꯄꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯐꯖꯕ ꯋꯥꯔꯤ ꯂꯤꯕꯅꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯋꯥꯔꯤ ꯌꯥꯝ ꯐꯪꯒꯅꯤ ꯀꯁꯥꯔ ꯅꯤꯉꯣꯜ ꯅꯣꯛꯁꯜꯂꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯅ ꯂꯣꯏꯈ꯭ꯔꯦ ꯏꯇꯥꯎꯕꯤ ꯀꯩ ꯍꯥꯏꯒꯦ ꯁꯤꯕꯝ ꯏꯇꯥꯎꯕꯤ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯅꯃꯁꯇꯦ
बेमलई से दासना की चैनल चपीदुना मागी फजा फजरबा नुंसी नुंसीरबा वाही खरतंग ताबियो फजा फजबा वाही जाम लीबनी नुपी नुपागी ओइबा दुगी ओइबा अखोई फजा फजबा वारी संसार की कानाबा म्याम लेबनी अमृता खुरमजरी दासना अमृता से की नुपीनी दासना से कसार गिरो बेमलई से कसार गिनी कसार करीमगंज की कोई से मागी खुनगा खरा तोंगाली माना कमाय हाइदन माना बजाय सोरा हाइबदन अखोई डिस्ट्रिक्ट अमतनी अखोई कसार गिनी अखोई कसार मथेन तनी नोंमा कसार की प्रोग्राम सिनसी अदुगा सिनबो मतमदा मयाम पुनक फंगनसी अखोई मयाम कसार दा युक्तोर मयाम की प्रोग्राम सिनसी आइना आइडिया मा खनमनी अदो मयाम तौबिनसी से मयाम मानरगा अखोई मयाम पुन्ना तौरगा मणिपुर तौबो दमाइना कोई से उंगतंग पुथोक्सी कसार की युक्तोर मयाम की प्रोग्राम मा पुथोक्सी अब दासना से कसार की रोंग कसार की नी करी मथेल नो इताउबु आई साबा लोइग्रे nga मसागा येनजिन थोकबगा मेमी सिंजुगा ब्रो काय दनो जुमद्रो युमदा नत्ते हजी जोय मोती युमदा नत्ते हजी कनो दनी मपांदनी बेमलई नुंगाइरिबो नंगसे यामना नुंसी कोला कोला चुथोक निंगे थैंक यू नुंगाइरी सतजित इबाई असी ngasi ngasai nangna haiba sanaduro मिसे कसनी गोना से नहीं आई दो दासना से नहीं आई दो बेमलई ऐसे कसार मचा मांद्रबो आई वीडियो जेंगा मोय दोना तो बनी दासना वीडियो येंगा दुम खंगनी अखोई की मकोन नो अखोई की ngang येंगबा दो दुम खंगनी दो वीडियो येंगम गिरो दोन तौरी मी वीडियो येंगा दुम खंगनी अदो मयाम नु सिबिदुना दासना की चैनल सपिदुना येंगबिउ दासना सु याम साउरबनी मयाम सगबिदुना येंगबिउ रोमिला सैतजीर हुयाम प्रोफाइल चेंज तौरदी कैदौरे हा मासे मसक फजब हापनिंग तौरी में हापचंग्रबनी आई एम कमिंग अगेन थैंक यू संडे से अदुम लाइव था ब्रो सुमाइना था दे लाइव था दे ngasi चंगजरकपने की वीडियो नुमी मरी नि कैंसिल लोबदगी नुंगाइतना ना मयाम दाबदे रोमा नुम वारी मसाना से लाखो यारे मयाम खलमने नाना येगन लेरम बजाय ना दोगी दमक्तैना अपडेट मा पुरपै दमक्तैना लाइव थाजकपनी अमृता तुमद्री माने दासना अगर नक्सले मणिपुर मालुबा येंगिए बिजेन ब्रो ओ हो मागी सक तो खरा मणिपुर की दुमाने खरा ओइ बाइटा सम खरा सांगमनिना आइडी सांगन बंगम दे कोई थबकी मतुंगिननी दो फबनी नोंमा फंगनसी को म्याम तो पुन्न फंगनसी कसान मसे नकोय मत फंगनसी आइडी दासना की वारी ताई किटकिट ना हाइबदगी खंगी मागी मरुप ni haina hanagi wari tai kamen tade hanagi hana wari tai kamen tade o wari tai kamen thabi de mi thabi yadro ina video ro yenga di kamen thabi yadro asum sindok panida manipur da karam kanda laktoi no ai manipur da lakpase sahi muk hai ta sahi tha mari manga muk mai ngoni ai imana ba su jau gore manipur da दो मार दी ला उवाई दो हजी खुदों खरा सा बाइगी दो गिनी दो खुदों सा बगा पाइथकनी मणिपुर लाता के सिमता मणिपुर की कोई की सिंजू दो सा दो मियाबा अखोई की केनो का थंबाल मना का तरो थमचेत थंबाल मना थंबाऊ कड़ी नो जाम हापा तो वो सिंजू तुम को सा के तो कसा निंगोन आई एक्सीडेंट सारे दूननी कसा निंगोन आई एक्सीडेंट सारे दूननी अनु इसे करी एक्सीडेंट सारे ऐसे माई पेमा कमिन लक्ष्मी ओन लेरी अमृता की किट हाइबसीदा आई लोइरे नोकपद अखोई पुन्ना फंगनसी प्रोग्राम अमा सिनसी इचिन इनाव मयाम तोंगानबा मफम दईनी कसार ओइरसु दूना पुन्ना दी नुंगाइनी पुलरी नुंगाइनी यानी मखोई म्याम पुंसी अदुगी प्रोग्राम मसिलक्सी अखोई म्याम सिनबो होनसी अखोई म्याम अमनाबु चिंगतब तौदना अखोई मैतै मचाने कनाना खंगनसी अमुक्तंग मयामदा आइगी वारी असेतनी हाइबा अखोई सोंदा खतंग नुंगाइतबा इना आइबुने मयाम पना दा पल्लगसु तुम हाइजरगेको अमना अमबु नेथा बगी वाखन म लैयेबा असिगनेने नुंगाइतिसे अचौबा मीदो चिंगतनबो होनौ अचौबा मीदुनो मासाबुसु चिंगतनबो होननियाबा खरा मना चाउथोकनै खरा मना दो तोमनै अखोई मैतैसे कमाइ तौनी दोइदि अदुगी वाखन दो हुंदोक्ते अब अइगोंदा काउसा सुनु अइना चिंगत पतोक नुमी सिंदो
ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯃꯤ ꯂꯥꯛꯀꯅꯤꯕ ꯑꯗꯨꯅꯤ ꯋꯥꯔꯤ ꯑꯅꯨ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯦꯛꯁꯤꯗꯦꯟꯗꯣ ꯑꯩ ꯆꯥꯔꯤ ꯑꯣ ꯆꯥꯛ ꯆꯥꯏ ꯚꯥꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯂꯥꯛꯑꯗꯤ ꯍꯥꯏꯔꯛꯑꯣ ꯆꯥꯛ ꯄꯨꯟ ꯆꯥꯃꯤꯟꯅꯁꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯁꯤꯕꯝ ꯃꯣꯏꯔꯥꯡ ꯁꯤꯡꯖꯨ ꯑꯅꯧꯕ ꯄꯤꯖꯒꯦ ꯑꯍꯥꯎꯕ ꯄꯤꯖꯒꯦ ꯄꯤꯖꯧ ꯃꯅꯤꯄꯨꯔ ꯂꯥꯛꯑꯀꯥꯟꯗ ꯃꯨꯛꯕꯥꯡ ꯇꯧꯈꯥꯏꯁꯤ ꯁꯤꯡꯖꯨ ꯄꯤꯖꯒꯦ ꯃꯣꯏꯖꯥꯎꯕ ꯅꯨꯡꯁꯤꯕ ꯀꯥꯏꯗꯦ ꯏꯆꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯧꯖꯤꯛꯅ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯈꯔ ꯐꯔꯕꯣ ꯏꯆꯦꯗ ꯍꯥꯏꯔꯃꯤ ꯑꯅꯨ ꯏꯆꯦꯗ ꯍꯥꯏꯔꯃꯤ ꯕꯣꯕꯣꯟ ꯕꯥꯔꯣꯅꯤ ꯆꯤꯡ ꯀꯥꯅꯤꯡꯉꯦ ꯑꯃꯨꯔꯛꯈꯛ ꯀꯥꯔꯨꯔꯦ ꯍꯥꯏꯔꯦ ꯑꯃꯨꯔꯛ ꯈꯛꯇ ꯀꯥꯔꯤꯌꯦ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯀꯥꯗ꯭ꯔꯤꯌꯦ ꯗꯥꯁꯅ ꯍꯟꯗꯛ ꯀꯥꯒꯦ ꯇꯧꯕꯅꯤ ꯍꯟꯗꯛ ꯀꯦꯟꯁꯦꯜ ꯑꯣꯏꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯊꯕꯛ ꯄꯥꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯦ ꯊꯕꯛ ꯁꯨꯕ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯂꯥꯏꯔꯕ ꯃꯆꯥ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯊꯕꯛꯇꯣ ꯃꯤꯅ ꯄꯥꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯒ ꯄꯥꯅꯔꯝꯕ ꯏꯃꯥꯟꯅꯕꯗꯣ ꯆꯠꯈꯔꯦ ꯃꯌꯨꯝꯗ ꯃꯥꯅ ꯉꯟꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯆꯠꯄ ꯅꯪꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯉꯝꯃꯔꯣꯏ ꯌꯦꯁ ꯔꯥꯏꯠ ꯗꯥ ꯕꯤꯖꯦꯟ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯃꯩꯇꯩꯁꯦ ꯏꯒꯣ ꯑꯃ ꯌꯥꯎꯔꯤ ꯁꯤꯅ ꯃꯩꯇꯩꯁꯦ ꯆꯥꯎꯈꯠ ꯉꯝꯗ꯭ꯔꯦ ꯕꯠ ꯃꯤꯁꯤꯡꯁꯦ ꯇꯧꯅꯔꯣꯏꯁꯦ ꯑꯩꯒꯤ ꯃꯣꯠꯇꯣ ꯁꯨꯝ ꯐꯣꯡꯗꯣꯛꯄꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯣꯕꯤ ꯑꯁꯤ ꯉꯥꯛꯇꯅꯤ ꯑꯃꯅ ꯑꯃꯕꯨ ꯏꯟꯊꯕꯩꯇꯅꯤ ꯈꯜꯂꯤꯁꯦ ꯏꯟꯊꯒꯤꯇꯅꯤ ꯈꯜꯂꯤꯁꯦ ꯏꯟꯈꯠꯄꯒꯤ ꯀꯅꯥꯝ ꯈꯟꯗꯦꯕ ꯑꯩ ꯑꯃ ꯉꯁꯤ ꯆꯥꯎꯍꯟꯕ ꯇꯥꯔꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯤꯔꯛꯑꯣꯏꯗ꯭ꯔꯣ ꯁꯣꯏꯗꯅ ꯄꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝꯗꯨꯅ ꯏꯟꯊꯒꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯏꯟꯊ ꯊꯝꯃꯒꯗꯤ ꯁꯣꯝꯁꯦ ꯀꯃꯥꯏꯅ ꯃꯊꯛ ꯀꯥꯔꯛꯀꯅꯤꯕ ꯑꯁꯤꯅꯦꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯁꯦ ꯋꯥꯈꯜ ꯃꯊꯧꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯅꯨꯡꯗ ꯁꯦꯝꯕ ꯌꯥꯝꯅ ꯋꯥꯗꯣꯔꯤ ꯕꯦꯝꯂꯩ ꯏꯆꯦ ꯑꯩꯗꯤ ꯀꯤꯠ ꯀꯤꯠ ꯀꯧꯔꯒ ꯅꯨꯡꯉꯥꯏꯖꯩ ꯀꯧ ꯑꯩ ꯐꯨꯜꯂꯦ ꯍꯥꯟꯅ ꯀꯌꯥꯔꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈ꯭ꯔꯒꯦ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯖꯤꯔꯤꯗ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯀꯤꯠꯀꯤꯠ ꯌꯥꯎ ꯑꯩꯁꯨ ꯄ꯭ꯔꯣꯒꯥꯝ ꯌꯥꯎꯍꯟꯒꯗ꯭ꯔꯣ ꯃꯨꯟꯅ ꯌꯦꯡꯒꯦ ꯅꯪ ꯈꯟꯈꯤꯒꯦ ꯉꯥꯏꯈꯣ ꯑꯃ꯭ꯔꯤꯇꯥ ꯅꯪ ꯍꯥꯏ ꯗꯣꯁꯇꯣ ꯍꯥꯏ ꯍꯩꯇ꯭ꯔꯤ ꯐꯖꯅ ꯉꯥꯏꯈꯣ ꯈꯟꯈꯤꯒꯦ ꯉꯥꯏꯈꯣ ꯕꯦꯝꯂꯩꯅ ꯅꯩꯁꯤꯟꯈ꯭ꯔꯦ ꯀꯤꯠ ꯐꯦꯜ ꯑꯣꯏꯔꯦ ꯑꯣꯏꯔꯕꯅꯤ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯑꯩ ꯅꯨꯄꯤꯅ ꯀꯩꯅꯣ ꯌꯥꯎꯏ ꯀꯥꯏ ꯃꯔꯨꯞ ꯌꯥꯎꯏ ꯀꯥꯏꯗꯅ ꯂꯥꯟ ꯇꯥꯁꯟꯈ꯭ꯔꯦ ꯑꯃ꯭ꯔꯤꯇꯥ ꯄꯥꯝꯃꯨꯕ ꯄꯥꯝꯃꯨꯕꯒ ꯍꯥꯏꯕ ꯀꯧ ꯌꯥꯗ꯭ꯔꯣ ꯍꯥꯏꯅ ꯀꯧ ꯌꯥꯗ꯭ꯔꯥ ꯑꯃ꯭ꯔꯤꯇꯥ ꯑꯦꯛꯁꯤꯗꯦꯟꯗꯣ ꯑꯈꯪꯕꯗꯅꯤ ꯑꯀꯪꯕꯗꯅꯤ ꯇꯨꯁꯤꯟꯕꯅꯤ ꯑꯣꯍꯣ ꯑꯈꯪꯕꯗ ꯇꯨꯁꯤꯟꯕꯅꯤ ꯍꯥꯏꯌꯦ ꯁꯩꯇꯖꯤꯠ ꯏꯕꯥꯏ ꯐꯨꯟꯒꯅꯨ ꯕ꯭ꯔꯣ ꯍꯥꯏ ꯀꯁꯥ ꯅꯤꯉꯣꯜ ꯏꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯤꯅꯣ ꯍꯥꯏ ꯕ꯭ꯔꯗꯔ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯀꯁꯥ ꯅꯤꯉꯣꯜ ꯅꯣꯛꯁꯜꯂꯦ ꯀꯁꯥ ꯅꯤꯉꯣꯜ ꯑꯁꯤ ꯌꯦꯔꯨꯝ ꯎꯁꯜꯂꯦ ꯑꯁꯤ ꯍꯥꯏꯅ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯌꯥꯏ ꯕꯤꯖꯦꯟ ꯅꯨꯄꯤ ꯊꯤꯈꯤꯕꯒ ꯈꯪꯍꯧꯗꯦ ꯏꯟꯚꯥꯏꯠꯀ ꯇꯧꯔꯛꯇꯦ ꯃꯥ ꯑꯩ ꯏꯉꯥꯡ ꯆꯥꯎꯔꯦꯅꯦ ꯏꯕꯣ ꯑꯉꯥꯡ ꯆꯥꯎꯔꯦ ꯗꯥꯁꯅꯥ ꯅꯪꯅ ꯃꯄꯥꯟꯗ ꯂꯩꯃꯟꯒꯤꯅ ꯑꯩꯈꯣꯏ ꯐꯪꯗꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯄꯣꯗꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯎꯅꯗꯕ ꯑꯗꯣ ꯎꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯐꯪꯒꯅꯤ ꯑꯗꯨꯒ ꯎꯅꯁꯤ ꯑꯩ ꯏꯉꯥꯡ ꯆꯥꯎꯔꯦ ꯍꯥ ꯑꯗꯨꯅꯤ 1K ꯌꯧꯕ ꯁꯤꯡꯁꯦ ꯑꯗꯨꯕꯅꯤ ꯋꯥꯔꯧꯒꯗꯨꯅ ꯋꯥꯁꯦ ꯉꯥꯡꯕꯁꯨ ꯀꯤꯔꯦ ꯅꯦꯒꯦꯇꯤꯞ ꯔꯨꯝꯗ ꯆꯠꯂꯤ ꯍꯣꯏꯗ ꯗꯥ ꯕꯤꯖꯦꯟ ꯀꯩꯇꯧꯅꯤꯀꯣ ꯃꯤ ꯋꯥꯈꯜꯅꯤ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯑꯗꯣꯅꯤ ꯍꯦꯝ ꯔꯕꯤ ꯕꯦꯕꯤ ꯑꯗꯣꯅꯤ ꯍꯦꯝ ꯕꯣꯕꯤ ꯑꯗꯣꯅꯤ ꯃꯤꯁꯤꯡꯁꯦ 1K ꯀꯥꯔꯒꯁꯨ ꯍꯔꯥꯎ ꯀꯥꯟꯅꯗꯦ 2K ꯀꯥꯔꯒꯁꯨ ꯍꯔꯥꯎ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛ ꯑꯩ 6K ꯀꯥꯔꯦ 6K ꯀꯥꯔꯦ ꯍꯔꯥꯎꯔꯒ ꯅꯣꯏꯗ ꯄꯣꯡꯉꯒ ꯑꯩꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯃꯤꯅꯨꯡꯁꯤ ꯃꯊꯧꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯤꯟꯅꯕ ꯑꯩꯈꯣꯏ ꯃꯊꯧꯅꯤ ꯑꯩ 5K 10K ꯗꯨꯗꯤ ꯍꯌꯦꯡ ꯅꯪ ꯁꯨꯖꯔꯛꯀꯅꯤ ꯍꯥꯏꯕ
ngasi aina jawri mfam do ichen so yeng jaro kan ya bawa duni wadi hayeng hangchi ra mi gi lai ba kana thing bangam mode tinari bai sini naw du di matam chu pada tinan na bai thamo ya kogi thawgalon be ba si di kai dan chat pe na phaiya bai gi wakhan gi wadi ni se ai ngasi 6k karen na gi 1k gi mi doi na hundo chaka da banate aina pi nge tine na kwai chin naw du hundo chaka da nate ai paisa pai ra na mo hundo ka da nate ado hundo kom yam lai ya mi hinu kai ngang ni amrita do khoi gi program da bora yolalung ador fani bai kasan ningon khara pare oho anu ise masil tau yang na anu ise malis tau jang na phaba o jang na phagani hai mi nang na mubang tau raga dut asidi kai oido pari Saitaji se kakak do natro saitaji se nang kakak ka orang wani cumi cumi anu kuman gi kenoni anu kuman na na channel le bedogi nupa ni ibai ni ambita bol ambita hoi ban bet fari o balbet fari ring mani hem bobi brother 10k suro thank you sujarage no miyamgi thawjal lagi 10k yaujarage miyam sapoto biu 10k yon biu 10k yauraga mi ngontok jage agi kaino masu ontok jage agi asa masu puraga video prakche 10k da oima kakai confuse oirure docha anu sisu photo udaba aduga khangbada kauru drini oho khanga kaudri mi hai dochana hinjang cha hinjang don chaka hinjang chage kit kit yaw nang yumda la aga chak pijaroi pamuba ai di yumda ra cha ku cha de to ni brother tian ke sura sanu sura sura o surake nakoi miyam gi seba dagi no miyam gi thawjal lagi tian ke yaujarage yamna chumba wani saitaji ibai bro dudi ai yo lage adudi yo lage amrita chana yo lani noi ban ne boraga chana ga jo ladi ai di kit kit yaw to la ni frida ayo ma amrita na ba mu ba kausan lene ikai mo ai di youtube hang badai relative kaya ama su phangnare ha han o ha han de han na kaka saitajit ga docha anuga su ai khoi relative oirami nungai tra youtube ki kana base youtube tagi kana ba meam phangi asengmani aina youtube hang bade kiam kana phangi sounding ba kya gi nungai taba kya share to phangi ai gi di kana ba to ngali ko asengmani ai gi mari mata ding asi bodi youtube tagi mari mata phangdri ai jare ai gi youtube tagi mari mata phang bai bo ai gi personal life oina punsi da pok pa tagi iche phang da ba youtube tagi ai gi ngasi iche phangi aina po ubagi mamal chao phangi youtube ta YouTube ta khong tharam dra ding si fa da iche ko phang de YouTube tagi iche ko phang ai me gi ado san ado kai jore bemlai anu khuman su yaholo moi hum mari do na bora jo lo kit kit yaw to ra ji bai dasana kit kit yaw gi macha nupi gi bade da oina invite to ra ki so menandro alu hai nang labo potato nang labo sie bemlai ai papar yon ge noi anina boraga sanaga yondro banina yondro banina ini jolo no magam jolo free de lo jata ra noi sa ta dit ibai yawon laga loire amrita taura o bijena di taura toy mande ai kana laira di dasna paisa kana paira ka toro ke sai ta di bai nangi borado kai jo
ꯂꯦꯡꯉꯣꯏ ꯍꯥꯞꯄꯒ ꯍꯧꯕꯤꯒꯦ ꯍꯥꯎꯕꯅꯤ ꯚꯥꯏ ꯍꯥꯎꯅꯕ ꯕ꯭ꯔꯗꯔ ꯕꯥꯏ 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 ꯍꯣꯏ ꯍꯣꯏ ꯍꯦꯝ ꯕꯣꯕꯤ ꯁꯩꯇꯖꯤ ꯚꯥꯏ कथा करे मैसेज दासना होय होय चाक चारबो दासना 21 22 23 23 ब्रो मीसिंसे ब्लू तौसल तौसलओ हेम बॉबी चे याई याई तौसलके कना कना पिसलके ब्लू दा कना कना नो पीग्रमनी जेमू मैसेज थाना रो ब्लू लाखोरे जेमू ओए माँ ओए पा अमृता फोली अमृता फोली पोलीसु खरा या ओलू मो मोंदरबा बेमलाई इचे बोरा हाउना योनसी अगी लाक्ते लाइसरी इचे लाइसरी ब्लू चलीसरी सनासु पुनः ब्लू चलोने कना कना ब्लू पामिलो एलो पिथोके अमन बोरा योलनी अमन पापरी योलनी मुबांग कामगुल मुगा मुरांग काम मुबांग कामबुना चाथरनी अईदी कया चागतबा चागा द अईदी कायदो याय यायबा आईबा अईदी क्या चागंदबनीना अईदी कायदो आईबा होय काका होय लाए लाए आई थरोई थोंबा चारी कना कना चानिंगी आई चानिंगी ने रोमिला चादरिये थोंगिये थोंगी थोंगे तौरी ओ थेंगेना nganu cara o bro cara kani nganu phangdan tawri mi dasana wari lijan gani aikhoi lihan gani dasana wari lihan gani aikhoina bora bron bo brora jon gani o dasana wari lihan gani aikhoina bora jon gani hari wari sana lai da kon phengau dire emergency la e dasana wari lihan gani nang wari liu dasana मुथल असिरो कमाय तौसे मिनिट मंगा तंग लेलमगेरो मयाम तेन के यहन यौबगी पार्टी हौरे हौरो हौरो इबाई हौरो हौरो सेतजी इबाई होय होय अतई दी करी हापुगे मयाम हाबिरो मुथल असिरो ngak लेसिरो थेंगु थेंगले दोगिनी पुंग अमाजु हेले मी लेसलक्तरे अब अदुमबदी वारी सनबा जारी मी 35 अमु लेरी सेतजीबा नगरी इसाई अम्मा सकलमो इसे मा सकलमो करी इसे सक्सीगे इबु चाक चाबा लोरे लोय सकको लो करी इसे सक्सीगे मयाम बाय ओइनरसिरो दासना कई हिंजांग थोंदोइनो किट याव ऐसु लाए लाके
ꯑꯩ ꯆꯠꯅꯤꯡꯉꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯦ ꯆꯠꯂꯣ ꯑꯩꯁꯨ ꯊꯤꯡꯖꯟꯅꯕꯩ ꯇꯧꯔꯒꯦ ꯉꯥꯎꯔꯦ ꯑꯩꯗꯤ ꯁꯨꯍꯟꯇꯦ ꯉꯥꯎꯔꯦ ꯑꯩꯗꯤ ꯁꯨꯍꯜꯂꯦ ꯅꯣꯏꯅ ꯍꯥꯏꯅ ꯁꯛꯂꯛꯑꯣ ꯏꯕꯥꯏ ꯅꯪ ꯃꯑꯣꯡꯅꯤꯕꯣ ꯑꯩ ꯈꯅꯥꯎ ꯊꯤꯟꯈꯤꯕꯁꯦ ꯐꯠꯇ꯭ꯔꯤꯅꯦꯕꯣ ꯑꯗꯨꯅ ꯐꯒꯗ꯭ꯔꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯍꯅꯨꯕ ꯍꯅꯨꯕꯤ ꯂꯦꯡ ꯂꯦꯡꯒꯤ ꯋꯥꯔꯤꯗꯨ ꯑꯣꯏꯅ ꯂꯤꯔꯒꯦ ꯃꯇꯥꯡꯗꯨꯗ ꯎꯔꯕꯁꯤ ꯂꯥꯏ ꯏꯕꯨꯡ ꯕꯤꯖꯦꯟ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯤꯖꯥꯡ ꯍꯥꯎꯒꯦ ꯑꯩꯁꯨ ꯂꯥꯛꯆꯔꯤ ꯏꯕꯨꯡ ꯕꯤꯖꯦꯟ ꯈꯨꯔꯨꯝꯖꯔꯤ ꯀꯩ ꯍꯤꯟꯖꯥꯡ ꯍꯥꯎꯒꯦ ꯑꯩꯁꯨ ꯂꯥꯛꯆꯔꯤ ꯑꯩꯗꯤ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯏꯑꯦ ꯎꯔꯕꯁꯤ ꯏꯆꯟ ꯆꯤꯀꯦꯟ ꯑꯣꯏꯅ ꯁꯨꯝꯍꯠꯂꯦ ꯍꯥꯏꯕ ꯑꯩ ꯆꯥꯛ ꯆꯥꯅ ꯇꯥꯖꯔꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯀꯁꯥ ꯅꯤꯉꯣꯜ ꯏꯆꯦ ꯀꯩ ꯇꯧꯔꯒꯦ ꯀꯁꯥ ꯅꯤꯉꯣꯜ ꯆꯥꯛ ꯆꯥ ꯂꯣꯏꯔꯦ ꯑꯗꯨꯅ ꯇꯨꯝꯒꯦ ꯍꯥꯏ ꯃꯥꯏ ꯊꯦꯡꯉꯦꯅ ꯄꯨꯡ 10 ꯇꯥꯔꯦ ꯄꯨꯡ 10 ꯇꯥꯔꯕ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯣꯏꯅꯦ 10 ꯇꯥꯔꯦ ꯃꯤꯅꯤꯠ 5 ꯉꯥꯏꯈ꯭ꯔꯦ ꯍꯋꯥꯏ ꯍꯥꯎꯔꯤ ꯍꯦ ꯗꯣꯏꯗꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯃꯨꯛꯕꯥꯡꯁꯦ ꯂꯥꯏꯞꯇ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯈ꯭ꯔꯦ ꯎꯔꯕꯁꯤ ꯏꯆꯟ ꯎꯔꯕꯁꯤ ꯀꯨꯏꯔꯦ ꯎꯗꯕ ꯃꯣꯕꯥꯏꯜꯅ ꯃꯥꯏꯗ ꯊꯥꯔꯤ ꯂꯣꯏꯔꯦ ꯑꯣ ꯇꯨꯝꯅ ꯁꯨꯃꯥꯏꯅ ꯐꯨꯖꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯃꯌꯥꯝ ꯐꯨꯖꯜꯂꯦꯕ ꯀꯤꯠ ꯀꯤꯠ ꯌꯥꯎ ꯃꯈꯣꯜ ꯑꯃ ꯇꯥꯏꯀꯣ ꯀꯅꯥ ꯃꯈꯣꯟ ꯇꯥꯏꯖꯥꯠꯅꯣ ꯀꯗꯥꯏ ꯃꯈꯣꯟꯅꯣ ꯑꯩꯕꯨ ꯀꯤꯕ ꯑꯃ ꯌꯥꯎꯈꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯏꯅꯅꯕꯩ ꯇꯧꯔꯁꯤ ꯑꯩꯁꯨ ꯀꯥꯏꯅꯅꯕꯩ ꯇꯧꯔꯒꯦ ꯀꯣꯟ ꯐꯦꯡꯒꯗ ꯂꯩꯔꯤ ꯑꯩꯒꯤ ꯊꯕꯛꯇꯤ ꯌꯥꯝꯃꯤꯗꯅ ꯀꯣꯜꯂꯤꯛ ꯐꯦꯡꯗꯗꯨꯔꯤ वारंटी बाबू बोल रहा हूँ वारंटी बाबू जनक ब्लॉक वारंटी बाबू बोल रहा हूँ ꯍꯌꯦꯡ ꯑꯩꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯡ 3ꯗ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯁꯅꯥꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯅꯥꯒꯤ ꯋꯥꯔꯤ ꯇꯥꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯅꯕꯒꯤ ꯌꯥꯇꯪ ꯂꯧꯖꯔꯒꯦ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯣꯟ ꯐꯦꯡꯖꯔꯨꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯤꯔꯝꯃꯣ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯤꯔꯝꯃꯣ ꯆꯠꯆꯔꯒꯦ ꯑꯩꯁꯨ ꯀꯣꯟ ꯐꯦꯡꯗꯣꯛꯎꯒꯦ ꯒꯨꯗ ꯅꯥꯏꯠ ꯇꯧꯖꯔꯨꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯔꯒꯦ ओके दासना याई इजत्ता जाय इजत्ता दासना याई इजत्ता करीन सु जायदा अदर मैम कायना याथंग लौजरगे मैम कायनारसी ngasiगidi बे ब्लॉग चसरगे कोन फेंगुरगे ओय नंगी निंगबा ꯅꯤꯡꯗ ꯑꯣꯏ ꯅꯪꯒꯤ ꯅꯤꯡꯗ ꯑꯃꯨꯕ ꯑꯣꯏ ꯅꯪꯒꯤ ꯅꯤꯡꯗ ꯑꯃꯨꯕ ꯃꯤꯔꯨꯝ ꯑꯃ ꯂꯩꯔꯤꯗꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯎꯅꯣꯁꯤ ꯃꯑꯣꯡ ꯉꯥꯡꯁꯤꯜꯂꯛꯏꯗ ꯀꯗꯥꯏꯗꯒꯤ ꯑꯃꯨꯕ ꯃꯤꯔꯨꯝꯅꯣꯅꯦ ꯁ꯭ꯇꯥꯏꯜꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯁꯥ ꯅꯤꯉꯣꯟ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯆꯠꯂꯦꯍꯦ ꯃꯑꯣꯡ ꯉꯥꯡꯁꯤꯜꯂꯛꯇꯨꯗꯤ ꯅꯨꯡꯗꯥꯡꯁꯤꯒ ꯒꯨꯗ ꯅꯥꯏꯠ ꯃꯣꯔꯇꯤꯟ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯆꯠꯂꯦꯍꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯀꯣꯟ ꯐꯦꯡꯕꯒꯤꯁꯨ ꯆꯥꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯂꯛꯑꯣ ꯅꯣꯡꯃ ꯊꯥꯒꯠꯂꯛꯀꯅꯤ ꯉꯥꯏꯈꯣ ꯊꯣꯡꯕ ꯆꯥꯕ ꯐꯦꯡꯕ ꯂꯣꯏ ꯊꯥꯒꯠꯂꯛꯀꯅꯤ ꯅꯣꯡꯃ ꯐꯦꯡꯉꯨꯔꯒꯦ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯂꯒꯦꯀꯣ ꯀꯁꯥ ꯅꯤꯉꯣꯜꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯀꯥꯏꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ
ꯊꯝꯃꯦ